Assalamualaikum. Irumai ke dogle duga live si talk sira imni. Kare karam mi pauno mayam amta habi rolo ya koi dia yang dagi Saudi Arab ta koi gi duty hayang dagi haure ko. Koi company gi duty koi gi suti loire. Suti loire duna maram oraga hayang dagi duty haujre chnaw maya. Hayang dagi duty karani alhamdulillah id ki suti loire. Mayam punam ko salamum sung duane ko han bada. Kare gnu wangmal khara mara nu ai khidre da ekdang nem thalge. CO2 chap chara wangmal khara ham bagi. Kana kana no leirise ham bada halamal isinau maruk matang punam ko salamum sung duane ngasi 24 March 2026 maru erba update khar puraga lapsari irumai thre pauna paramle duga nakhoi mayam gi antam unram gaina mayam gi kari karam no halchal chaina mi ama khaktabu yengi kaino yonna thabu kana kharab jala karino ne ai wakhalda thabuk thara sun rib jala na sound lak tribra na thabuk thara sun ribra thabuk sun ribra mayam duty ra karino खर तबलब न थोलक सिरो लाइफ से नहीं रे याम फजना याम न फजना नहीं रे मदरई दी के सोर्स अमसु पाव महकसु लाइगो याम न मरु ओइग्रबो पावनी असिसु कयामुक बुदी कनम ओइरिमनो अदुगा करिवरनो असुभावदि खंगदेको मखोइगी याम न कनम ओइरबा आई खंगे फोन तरो कना फोन लागलोम ले वालेकुम अस्सलाम मोहम्मद रहमान जे कम तोर गनुआर ब्रो J9H इमा कैसे थोक थोक लगते करिगिनो जाम न वाली देंगा सिमी कुल निपाल खक्ता मी थोलक पने न ngaरि से मी कुंठा दि सुरे मी कुंद्रा दे सूर्य हजुक यो बुदा मी कुंद्रा खत सूर्य को या नवाली मुसी वालेकुम अस्सलाम कना नाम से तारक लम्ना चाय सुंग उन रबर में पाव हेल्प करम तो लेते इतना में जो हम बगी जो हरम पाव दो अदु पाव खत नि पाव से हेल्प दियाम थोलक ते को खर खर अदुम मचे मचा मचू तुंग तांग अदुम काबना थिनब दुनि सेंग नाइबदा पाव से यामना हेल्प पाव से हेल्प ब्रेकिंग ओइब थोगला दि आइना सोदम की लाव खोंग न थोगला करिम नाबा मी ग्रा थोलक ब पाम जे दे अदुम लाइव से थोक चिरकपनि द पाव ग्रा हाय जब नते मोहम्मद करी हाय एमडी फिरोज जुम फुरुज जुम खैबम मी ग्रा थोलक पन नते दai लाइव से अदुम थोलक पनि मयाम गो उनरम गन पावलांग लेते सेंग नाइबदा पावलांग हेल्प करिम त लेते पावबु ईरान इजराइल लान तौनरे अदु खक्तनि वालेकुम अस्सलाम ईरान की पाव पबिरो इजराइल तोइद्रिब्रो जुबेर ngairo o mani juber ngairim ne su yare ko na kise वालेकुम अस्सलाम थोइबे रे जिनवारी ब्रो वालेकुम अस्सलाम ब्रो हाय भी रहू थोइबे हाय भी रहू तारी ने
ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯊꯣꯏꯕ ꯊꯣꯏꯕ ꯌꯥꯝ ꯁꯥꯊꯤꯟ ꯅꯨꯡꯉꯥꯏꯔꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯗꯨꯋꯥꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯀꯩꯅꯣꯝꯗꯒꯤ ꯌꯥꯝ ꯁꯥꯊꯤꯟ ꯅꯨꯡꯉꯥꯏꯔꯤ ꯏꯖ꯭ꯔꯥꯌꯦꯜꯒꯤ ꯂꯥꯟꯃꯤꯅ ꯆꯍꯤ 15 ꯁꯨꯕ ꯑꯉꯥꯡ ꯑꯃ ꯂꯦꯕꯅꯟ ꯃꯅꯨꯡꯗ ꯁꯍꯤꯗ ꯇꯧꯊꯣꯛꯈ꯭ꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯃꯤꯅꯤꯠ 2 ꯃꯃꯥꯡꯒꯤ ꯄꯥꯎꯅꯤ ꯌꯥꯝꯅ ꯁꯥꯊꯤꯟ ꯅꯨꯡꯉꯥꯏꯇꯦ ꯂꯦꯕꯅꯟ ꯃꯅꯨꯡꯗ ꯇꯧꯔꯤꯁꯦ ꯏꯔꯥꯟ ꯏꯖ꯭ꯔꯥꯌꯦꯜꯁꯤꯕꯨꯗꯤ ꯑꯗꯨꯝ ꯏꯔꯥꯟꯅ ꯑꯗꯨꯝ ꯅꯩꯗꯅꯇ ꯊꯝꯃꯤꯅꯤꯀꯣ ꯉꯁꯤꯒꯤ ꯏꯔꯥꯟꯅ ꯃꯔꯤꯔꯛ ꯃꯉꯥꯔꯛꯅꯤ ꯏꯖ꯭ꯔꯥꯌꯦꯜ ꯃꯅꯨꯡꯗ ꯂꯦꯞꯇꯕꯤꯗ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯤꯁꯦ ꯅꯍꯤꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯊꯕꯛ ꯍꯧꯔꯅꯤ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯔꯅꯤ ꯏꯇꯥꯎ ꯑꯩꯒꯤꯁꯨ ꯗꯨꯋꯥ ꯏꯟꯁꯥꯜꯂꯥ ꯏꯟꯁꯥꯜꯂꯥ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯍꯧꯔꯅꯤ ꯍꯌꯦꯡꯗꯒꯤ ꯗ꯭ꯌꯨꯇꯤ ꯍꯧꯔꯅꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯂꯧꯔꯥꯡꯒꯤ ꯄꯨꯡ 5 ꯃꯈꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯏꯔꯥꯏ ꯊꯥꯡꯖ ꯕꯟ ꯑꯣꯏꯕꯅꯤꯅ ꯒꯟꯇꯥ ꯅꯤꯄꯥꯜꯗꯒꯤ ꯈꯖꯤꯛꯇꯪ ꯍꯦꯜꯂꯦ ꯌꯥꯕꯅꯦ ꯉꯁꯥꯏ ꯊꯥꯡꯖꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠꯁꯨ ꯕꯟ ꯑꯣꯏꯔꯕꯅꯤꯅꯅꯦ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯤꯕꯅꯤꯗ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯤꯕꯅꯤ ꯀꯔꯤꯒꯤ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯈꯛꯅꯦ ꯃꯦꯁꯦꯟꯖꯔꯗ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯏꯕ ꯑꯗꯨ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯤꯕꯅꯤ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯍꯤꯞꯇꯅ ꯂꯩꯔꯤꯕꯅꯤ ꯑꯁꯤꯗ ꯐꯣꯟ ꯂꯥꯡꯁꯦ ꯇꯧꯔꯛꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯑꯥꯔꯖꯦꯟ ꯌꯥꯝꯅ ꯑꯦꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯔꯛꯄ ꯃꯤꯅ ꯂꯥꯏꯚ ꯊꯣꯛꯄ ꯃꯤꯅ ꯃꯥꯗꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯀꯥꯟꯁꯤꯗ ꯑꯗꯨꯒꯨꯝ ꯃꯤꯗꯨ ꯑꯩꯗꯤ ꯖꯦꯁꯥ ꯑꯣꯏꯔꯁꯨ ꯃꯔꯤ ꯃꯇꯥꯡ ꯑꯣꯏꯔꯁꯨꯅꯤꯉꯥꯏ ꯏꯁꯥꯒꯤ ꯌꯥꯝ ꯅꯛꯅꯕ ꯃꯤ ꯑꯣꯏꯔꯁꯨꯅꯉꯥꯏ ꯗꯥꯏꯔꯦꯛ ꯕ꯭ꯂꯣꯛꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯀꯔꯤ ꯂꯥꯡꯐꯥꯡ ꯇꯧꯁꯤꯜꯂꯛꯑꯗꯤ ꯕ꯭ꯂꯣꯛ ꯅꯥꯕ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯝꯗꯨ ꯄꯨꯔꯥ ꯈꯥꯔꯤꯖ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯈꯥꯔꯤꯖ ꯇꯧꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯏꯖ꯭ꯔꯥꯌꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯋꯥ ꯑꯃꯦꯔꯤꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯃꯁꯨꯡ ꯁꯤꯁꯐꯥꯌꯥꯔ ꯑꯃꯁꯦ ꯏꯔꯥꯟꯒꯤ ꯇꯔꯞꯇ ꯇꯨꯇꯦꯜ ꯈꯥꯔꯤꯖ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯍꯧꯖꯤꯛ ꯁꯤꯁꯐꯥꯌꯥꯔ ꯑꯣꯏꯒꯦꯔꯥ ꯃꯥꯗ꯭ꯔꯩꯗꯤ ꯂꯥꯟ ꯂꯦꯞꯄꯒꯤ ꯃꯔꯝꯗ ꯑꯣꯏꯒꯦꯔꯥ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯕꯟ ꯇꯧꯖꯈ꯭ꯔꯦ ꯂꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯏꯔꯥꯟꯅ ꯁꯤꯒꯨꯝꯕ ꯍꯥꯏꯅꯕ ꯈꯣꯠꯅꯕ ꯋꯥ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯥꯏ ꯏꯔꯥꯟ ꯔꯦꯒꯨꯂꯔ ꯋꯥꯔ ꯇꯧꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤꯁꯐꯥꯌꯥꯔꯒꯤꯗꯃꯛꯇ ꯏꯔꯥꯟ ꯍꯥꯏꯔꯤꯁꯤꯅꯕꯨ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯥꯜꯇꯨ ꯐꯥꯜꯇꯨ ꯁꯤꯁꯐꯥꯌꯥꯔꯗꯨ ꯅꯠꯇꯦ ꯍꯥꯏꯔꯁꯨ ꯏꯔꯥꯟꯅ ꯌꯥꯝꯅ ꯐꯖꯅ ꯐꯝꯂꯒ ꯑꯗꯨꯒ ꯁꯤꯒꯤ ꯔꯤꯖꯟꯁꯤꯗ ꯏꯔꯥꯟꯇꯒꯤ ꯅꯠꯇꯦꯀꯣ ꯏꯔꯥꯟ ꯍꯥꯏꯔꯤꯁꯦ ꯔꯤꯖꯟꯁꯤꯗ ꯄꯨꯔꯥ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯇꯣꯛꯊꯣꯛꯄꯅ ꯐꯩ ꯇꯣꯛꯊꯣꯛꯄꯅ ꯐꯩ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ ꯄꯣꯠꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯆꯨꯝꯕꯒꯤ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯥ ꯑꯩꯁꯨ ꯂꯦꯞꯆꯔꯤ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯑꯆꯨꯝꯕꯒꯤ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯥ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯅꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯁꯐꯥꯌꯔꯒꯤ ꯑꯃ ꯍꯥꯏꯕꯁꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯀꯔꯤ ꯀꯔꯤ ꯀꯣꯃꯦꯟ ꯑꯣꯏ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯀꯣꯃꯦꯟ ꯄꯥꯔꯁꯨ ꯃꯤꯗꯤꯜ ꯏꯁ ꯄꯨꯜꯂꯒ ꯏꯔꯥꯟꯗ ꯑꯃꯨꯛ ꯋꯥꯔ ꯇꯧꯅꯤ ꯄꯥꯎ ꯑꯃ ꯇꯥꯏ ꯍꯥꯏꯔꯛꯀꯦ ꯇꯜꯂ ꯑꯗꯨꯁꯨ ꯍꯥꯏꯔꯛꯀꯦꯅꯦꯍꯦ ꯇꯜꯂ ꯍꯥꯏꯔꯛꯀꯦꯅꯦꯍꯦ ꯇꯜꯂ ꯍꯥꯏꯖꯔꯛꯀꯦ ꯋꯥꯂꯦꯀꯨꯝ ꯑꯁꯂꯥꯝ ꯑꯣ ꯁꯤꯁꯐꯥꯌꯥꯔꯁꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇ ꯌꯥꯈꯤꯗ꯭ꯔꯦ ꯁꯤꯁꯐꯥꯌꯥꯔꯁꯤ ꯇꯧꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯏꯔꯥꯟꯅ ꯁꯤꯁꯐꯥꯌꯔ ꯃꯈꯣꯏ ꯄꯥꯝꯗꯦ ꯍꯥꯏꯔꯦ ꯃꯈꯣꯏꯒꯤ ꯁꯤꯁꯐꯥꯌꯔ ꯃꯇꯧꯗꯨ ꯅꯠꯇꯦ ꯏꯔꯥꯟꯅ ꯇꯧꯅꯤꯡꯉꯤꯁꯦ ꯏꯔꯥꯟꯅ ꯇꯧꯅꯤꯡꯉꯤꯕ ꯁꯤꯁꯐꯥꯌꯔꯁꯦ ꯏꯔꯥꯟꯅ ꯇꯧꯅꯤꯡꯉꯤꯕ ꯁꯤꯁꯐꯥꯌꯔꯁꯤꯅ ꯃꯑꯣꯡ ꯑꯃꯗꯅꯕ ꯏꯖ꯭ꯔꯥꯌꯦꯜ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯅ ꯄꯥꯝꯂꯤꯕ ꯁꯤꯁꯐꯥꯌꯔꯁꯤꯅꯕꯨ ꯃꯈꯣꯏꯒꯤ ꯐꯥꯏꯗ ꯏꯔꯥꯟꯅ ꯄꯥꯝꯃꯤꯁꯤꯅꯕꯨ ꯏꯔꯥꯟꯒꯤ ꯐꯥꯏꯗ ꯁꯤꯒꯤ ꯔꯤꯖꯟꯁꯤꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯕꯦꯁ ꯊꯣꯛꯈꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤ ꯊꯣꯛꯈꯤꯕ ꯃꯥꯗ꯭ꯔꯦꯗꯤ ꯏꯔꯥꯟꯗ ꯅꯨꯛꯁꯥꯟ ꯑꯣꯏꯈ꯭ꯔꯤꯁꯤ ꯏꯔꯥꯟꯒꯤ ꯖꯣꯇꯣ ꯗꯤꯁꯇ꯭ꯔꯣꯏ ꯑꯣꯏꯈ꯭ꯔꯤꯁꯦ ꯑꯁꯤ ꯄꯨꯝꯅꯃꯛꯀꯤ
पैसा सिंगलम्बा मखोइना सेंबी सामबिरम्बा नाहोय पैसा पिरम्बा अदुगुम मओंगदनि ईरान की तरफतगी सिसफेयर पामलिसिनबो अमेरिका नबो हक्ता सिसफेयर लान लेप असि सिनाबा ईरान हारिमनबो अखोइना हौरुसु नते नखोइना तौनिंगबत तौबा नखोइना लान तौनिंगे तौबा नखोइना लान तौनिंगद्रे तौबा अदुगा नखोइना सिसफेयर हारगा सिसफेयर अदु यारोइसिनाबा ईरान हारसिनाबो ईरान हारसिनाबो अदु सुबिया यारोइसिन मखोइगी सिसफेयर मतौदो सिसफेयर तौरे सिगी रीजन्स रे लैरिबा हिजबुल्लाह ओइगेरा हुती ओइगेरा सोमनबो हमास ओइगेरा असि मखै सिगिसु मतांग दु लोइना वासे थंबगी वानी ईरान की यामना सांगना ईरान की प्लानिंग से ngasi gi जिस तरह तेल अवीव ते ईरान की तरफ तगी स्ट्राइक तौखरबे ईरान की तरफ ते कापचल थिंजलखरी से यामना साथीना मखोई की तेल अवीव बिरसेबा असि मखैसी याम साथीना तोइबगी चाइबगी वानी को याम साथीना सोमना लान तौनिया से अयुक की सोम की पाउददी फोंदोरक्त्रिको न्यूयॉर्क टाइम्स अदरैदी मखोई की इजराइल सपोर्टर कनम सपोर्टर ने अखोई अमेरिका सपोर्टर अदुगुम्बा न्यूज़ ता फोंदोरक्प पाउना अदुगुम्बा न्यूज़ ता फोंदोरक्पनि अदुगुम्बा न्यूज़ ता स्टेटमेंट पीबगी वाना बे इरा कतर नते दुबई अमसुंग कनोंगी तरफतगिने अखोइना लैरिसे ममिंग दि पल्लरोगेको अदु सोम की तरफतगी चंगुरदे मखोय याम साथेना तोइनिदा अइ वाखलदा चंगनाय थाजदे मखोय चंगुरदे याम साथेना मखोय से पोपकनी कनम से येंगलेगा वा मखैसे हाइजरकाबा हक्ता पाउ पाउद्री मैम मकुबता मैम लेरिबनी मथंग लीथरादी सेकेंड अमद लोइग्रनी पाउ हारिदु इजराइल की डेमोना की अटैक तो मखा ताबगी पाउ डेमोनादा ngasi som के अटैक तोइने डेमोनादा ngasi सो मके अटैक तोइ ngasi नोंथेल की पाउनी एस याम साथिन तौखरे ngasi इजराइल मनुंगदे याम साथिना डेमोनादा तौबदुसु मफम मक्तुरा नते मफम मक्तुरा मखोइगी फैसिलिटी दुगी हजिकी न्यूक्लियर फैसिलिटी दुगी साइट तनाबा तौरिसे मफम मक्तुरा दी न्यूक्लियर लाइफम मक्तुरा तौरदि असाइना इजराइल लोइग्रनी अरांगना लोइग्रनी लान लेपते आजाद खान लान लेपते लान से लेपगी वा अरांग फाउबा माना मंगानी करा मतम पिरंबदो अदराइदी खलमनी लान से लेपकदो मारे फिफम से जादे अदुना ngasi ayukta hakta Iran gi makoi gi gas pipeline adredi Iran gi energy sector adre mohoi gi power grid asida hakta Israel amasung America gi taraf te te strike che torok wana ba adugi matungda makka Netanyahu gi statement am la ya bane aina paw da sai dok lomni Israel na America na ceasefire taw hrega su akhoi di tawro ne akhoi di lan taw ne na अदुदगी नाब ईरान की तरफ तगी ngasi की दना दन हाइबु बजाय रहिसे साइ नोंथेलदगी हजु योबदा ओवर टाइम से सुरे ओवर टाइम नतबेदा मखोगी वेब तो सुकाप ले याम साथीना सिदा लान की मरमदा खंगबा कांगलु न हारिम नबु मतम लौरुम नाय इजराइल से मतम लौ बायदु मतम ngai बायदु इजराइल अमसुंग सिना मतम से ngai रिबा लान से अखोगी कनम तो होलबे दमकता खुचु खुलाई वाले मखोदी याम साथीना ब्रो चाक चाद्री येंगु याम साथीना मखोगी इकाइबगी अयोबिनी को मयाम सिम खंगु याम साथीना इकाइबगी अयोबिनी वर्ल्ड सिदा मखोइना मचिनची थीदना मखोगी F-35 F-16 F-22 F-35 करा है अखोई स्पेस ते इनविजिबल हारिमी मीन उदे मीन इंटरसेप्ट तौब ngमदायना वारी तौरगा लीरगा अखोई इंडिया तबु लहौद्रे को मखोई F-35 तो दिल तौनरेगा हजि फाउ लौदबगी वानी को अदुकुंबा F-35 सी मखोई इसै सक्तना दुनिया से योलिमना अमेरिका से ने मागी F-35 सी इनविजिबल नि उलाकपनते स्पेस ता इंटरसेप्ट तौब ngमनते ने ईरान की तरफ से F-35 इंटरसेप्ट तौखरे F-12 F-16 तौखरे F-18 तौखरे F-22 यौखरे अदु मथक्ता महोइगी ऑयल टैंकर लेत्राने अखोगी रिफ्यूलिंग फ्लाइट तो
ꯑꯗꯨ ꯐꯥꯎꯕ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯃꯦꯔꯤꯀꯥꯗ ꯅꯠꯇꯦꯗ ꯇꯦꯛꯁꯥꯁꯇꯅꯤ ꯇꯦꯛꯁꯥꯁ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯅꯤꯀꯣ ꯀꯩꯅꯣꯝ ꯇꯧꯔꯤꯁꯦ ꯇꯨꯝ ꯕꯥꯠ ꯀꯔꯅꯥ ꯇꯣ ꯀꯔꯣ ꯃꯨꯁꯀꯤꯜ ꯅꯩ ꯕꯕꯟ ꯇꯦꯛꯁꯥꯁ ꯍꯥꯏꯔꯤꯁꯤꯗꯅꯕ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯑꯃꯈꯛꯇ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯤꯁꯦ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯑꯣꯏꯔꯤꯁꯦ ꯏꯖꯔꯥꯌꯦꯜꯁꯤꯗ ꯑꯃꯨꯛꯇꯗ ꯃꯤꯁꯥꯏꯜ 1000ꯃꯨꯛ ꯇꯥꯔꯗꯤ ꯐꯗꯧꯕ ꯑꯃꯨꯛꯇ ꯂꯣꯏꯅꯕ ꯑꯗꯨꯒꯨꯝꯗꯨ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯕꯅꯤꯀꯣ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯤꯁꯥꯏꯜ 10 ꯀꯨꯜ 50 ꯍꯨꯝꯐꯨ ꯀꯥꯞꯅꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯗꯤ ꯍꯥꯏꯔꯕꯅꯤ ꯑꯃꯨꯛꯀꯤꯗ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯈꯤꯜꯂꯒ ꯀꯥꯞꯆꯤꯟꯈ꯭ꯔꯣ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯍꯥꯏꯅ ꯑꯗꯨꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯍꯥꯏꯕ꯭ꯔꯤꯗꯤꯟꯖꯥ ꯑꯁꯦꯡꯕ ꯋꯥꯅꯤ ꯍꯧꯖꯤꯛꯀꯤ ꯋꯥꯁꯦ ꯇꯦꯛꯁꯥꯁꯇ ꯑꯣꯏꯔꯤꯕ ꯑꯗꯨꯗꯩꯗꯤ ꯃꯐꯝ ꯀꯌꯥꯗ ꯁꯣꯝꯗꯁꯨ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯖꯤꯑꯣ ꯒꯥꯔꯁꯤꯌꯥ ꯌꯨ ꯀꯦꯒꯤ ꯕꯦꯁ ꯂꯩꯕꯗꯣ ꯑꯗꯨꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯕꯁꯤꯁꯨ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯐꯥꯎꯕ ꯅꯦꯇꯣꯅꯅꯦ ꯅꯦꯇꯣꯒꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯆꯤꯡꯅꯕꯗꯨꯅ ꯀꯟꯗꯦꯝ ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯌꯥꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯃꯦꯔꯤꯀꯥꯅ ꯀꯞꯇꯅ ꯆꯠꯂꯨꯔꯦ ꯀꯅꯥꯅꯣ ꯀꯣꯃꯦꯟ ꯑꯁꯥꯡꯕ ꯑꯃ ꯂꯥꯛꯑꯦ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯃꯈꯣꯏ ꯍꯦꯟꯖꯜꯂꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯅꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯋꯥꯔ ꯄ꯭ꯂꯦꯟꯗ ꯑꯦꯇꯦꯛ ꯇꯧꯔꯒ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯔꯗꯤ ꯏꯔꯥꯟꯃꯛꯇ ꯋꯥꯂꯩꯀꯨꯝ ꯑꯁꯂꯥꯝ ꯄꯥꯎ ꯇꯣꯏꯅ ꯄꯤꯕꯤꯔꯛꯎ ꯄꯥꯒꯤꯗꯃꯛ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤꯗ ꯌꯨ ꯀꯦꯒꯤ ꯕꯦꯁꯇ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯕꯗꯨꯁꯨ ꯅꯦꯇꯣꯒꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯆꯤꯡꯅꯕꯗꯨꯗ ꯄꯥꯎꯁꯤ ꯄꯨꯗꯨꯅ ꯆꯠꯂꯨꯔꯦꯀꯣ ꯏꯔꯥꯟꯅ ꯌꯨ ꯀꯦꯒꯤ ꯕꯦꯁ ꯌꯧꯔꯛꯈ꯭ꯔꯦ 4000 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯅ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯛꯈ꯭ꯔꯦ ꯌꯨꯔꯣꯞ ꯃꯈꯩꯒꯤ ꯀꯦꯄꯤꯇꯦꯜ ꯍꯧꯖꯤꯛ ꯗꯦꯟꯖꯔꯅꯤ ꯃꯈꯣꯏ ꯈꯥꯇ꯭ꯔꯥꯅꯤ ꯏꯔꯥꯟꯁꯤ ꯁꯕꯛ ꯁꯦꯈꯥꯏꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯦꯇꯣꯒꯤ ꯃꯀꯣꯛ ꯆꯤꯡꯉꯕꯗꯨꯅ ꯅꯤꯡꯊꯤꯅ ꯆꯩꯊꯠꯄꯤꯔꯛꯂꯦ ꯅꯈꯣꯏꯅ ꯂꯥꯟꯍꯧꯔꯒ ꯅꯈꯣꯏꯅ ꯈꯣꯏ ꯃꯍꯨꯝꯗ ꯂꯩꯇꯨꯝ ꯂꯪꯁꯤꯜꯂꯒ ꯍꯧꯖꯤꯛ ꯆꯤꯛꯄ ꯍꯧꯔꯛꯂꯒ ꯑꯩꯈꯣꯏꯕꯨ ꯂꯥꯛꯑꯣ ꯍꯥꯏꯔꯁꯦ ꯅꯁꯥ ꯅꯁꯥ ꯇꯧꯔꯨꯁꯨ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯆꯩꯗꯅ ꯇꯥꯅꯕꯤꯔꯛꯂꯕ ꯐꯣꯜꯁ ꯑꯦꯇꯦꯛ ꯅꯥꯕ ꯑꯗꯨ ꯃꯈꯩꯗꯣ ꯍꯧꯖꯤꯛꯀꯤ ꯇꯦꯛꯁꯥꯁꯀꯤ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯃꯩ ꯆꯥꯏꯗꯨꯁꯨ ꯃꯨꯁꯥꯠꯀꯤ ꯑꯦꯖꯦꯟꯒꯨꯝꯕꯅ ꯑꯃꯦꯔꯤꯀꯥ ꯃꯁꯥꯅ ꯃꯈꯣꯏꯁꯤꯅ ꯇꯧꯍꯜꯂꯤꯕꯅꯥꯕ ꯑꯩꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯩ ꯔꯤꯄ꯭ꯂꯦ ꯇꯧꯈ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯈꯣꯏ ꯄꯥꯎ ꯄꯥꯗ ꯃꯥꯔꯦ ꯅꯈꯣꯏ ꯄꯥꯎ ꯌꯦꯡꯗ ꯃꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇ꯭ꯋꯤꯇꯔꯗ ꯄꯩꯈ꯭ꯔꯕꯅꯤ ꯉꯁꯤꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯏꯕꯗꯨ ꯒꯥꯔꯤ ꯈꯔ ꯑꯁꯃꯥꯂꯣꯝꯗꯅꯤ ꯆꯀꯥ ꯑꯣꯜꯂꯤꯕ ꯏꯇꯥꯎ ꯍꯥꯏꯔꯤꯗꯨ ꯌꯥꯝꯅ ꯐꯖꯩ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯀꯥꯞꯁꯤꯜꯂꯗꯤ ꯑꯇꯥꯕꯤ ꯑꯃ ꯂꯥꯛꯀꯅꯤ ꯃꯥꯅꯤ ꯑꯁꯦꯡꯕ ꯋꯥꯅꯤ ꯑꯇꯥꯕꯤ ꯑꯃ ꯂꯥꯛꯀꯅꯤ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨ ꯂꯥꯟꯁꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯖꯣꯇꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯂꯥꯟꯒꯤꯗꯃꯛꯇ ꯌꯥꯝ ꯐꯖꯅ ꯃꯤꯆꯪ ꯃꯈꯥ ꯆꯪꯗꯕ ꯂꯩꯔꯤꯗꯅ ꯋꯥꯔꯒꯤ ꯃꯔꯝꯗ ꯖꯦꯅꯔꯦꯜ ꯀꯌꯥ ꯑꯗꯩ ꯑꯆꯧ ꯑꯆꯧꯕ ꯃꯦꯖꯔ ꯀꯌꯥ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯥꯏꯔꯤꯁꯤ ꯏꯔꯥꯟꯅ ꯂꯥꯟ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯌꯥꯝꯅ ꯏꯁꯇꯦꯟꯗꯔꯗ ꯂꯥꯟꯁꯤ ꯇꯧꯔꯤꯕꯅꯤ ꯆꯤꯅꯥꯕ ꯃꯈꯣꯏꯒꯤ ꯂꯥꯟ ꯇꯧꯕꯒꯤ ꯀꯩꯅꯣꯝꯁꯦ ꯁꯤꯜꯂꯤꯁꯦ ꯂꯥꯡꯉꯤꯁꯦ ꯌꯥꯝ ꯐꯖꯩ ꯆꯤꯅꯥꯕ ꯑꯃ ꯖꯦꯅꯔꯦꯜ ꯑꯃ ꯁꯤꯈ꯭ꯔꯁꯨ ꯑꯗꯨꯏ ꯃꯍꯨꯠꯇ ꯂꯥꯛꯄ ꯃꯥꯗ꯭ꯔꯦ ꯀꯔꯤ ꯃꯑꯣꯡꯗ ꯃꯤꯁꯥꯏꯜ ꯀꯥꯞꯄꯅꯣ ꯀꯝꯕ ꯇꯥꯔꯒꯦꯠ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯖꯅ ꯇꯧꯔꯤꯁꯤꯅꯤ ꯑꯦꯅꯥꯂꯥꯏꯁ ꯃꯈꯩꯒꯤ ꯋꯥꯔꯤꯅꯤꯀꯣꯁꯦ ꯃꯣꯏꯒꯤ ꯁꯤꯕꯒꯤ ꯄꯥꯎ ꯑꯦꯁ ꯌꯥꯝ ꯁꯥꯊꯤꯟ ꯁꯤꯔꯕꯅꯤ ꯌꯥꯝ ꯁꯥꯊꯤꯟ ꯁꯤꯔꯕꯅꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯟꯗ ꯃꯤ 19,000ꯅꯤꯀꯣ ꯑꯁꯣꯛꯄꯁꯦ ꯁꯤꯕꯅꯕꯨ ꯃꯤ 1,500 ꯌꯧꯈ꯭ꯔꯦ ꯏꯔꯥꯟꯗ ꯑꯗꯨꯒ 19,000 ꯁꯣꯛꯄꯗ 1,500 ꯁꯤꯔꯤꯕꯅꯤ ꯏꯖꯔꯥꯌꯦꯜ ꯃꯅꯨꯡꯗ ꯃꯤ 5,000 ꯁꯣꯛꯄꯗ ꯃꯤ 19 ꯈꯛꯇ ꯁꯤ ꯍꯥꯏꯅ ꯑꯜ ꯖꯖꯤꯔꯥꯒꯤ ꯃꯈꯣꯏꯒꯤ ꯂꯥꯏꯚ ꯇ꯭ꯔꯦꯀꯤꯡꯗꯅꯦ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯑꯔꯥꯡꯗꯤ ꯃꯈꯣꯏꯒꯤ ꯏꯔꯅꯥ ꯍꯥꯏꯔꯤꯁꯤ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯅ꯭ꯌꯨꯁ ꯀꯩꯅꯣꯝ ꯅꯥꯕ ꯏꯔꯅꯥ ꯃꯥꯗ꯭ꯔꯦꯗꯤ ꯄ꯭ꯔꯦꯁ ꯇꯤꯚꯤ ꯇꯥꯏꯝꯁ ꯑꯣꯐ ꯏꯔꯥꯟ ꯀꯔ ꯍꯥꯏꯔꯤꯁꯤ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕꯅꯤ ꯑꯁꯤꯗ ꯍꯥꯏꯔꯤꯁꯤ ꯉꯔꯥꯡꯒꯤ ꯗꯤꯃꯣꯅꯥꯒꯤ ꯑꯔꯥꯠ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯃꯤ 1,100 ꯃꯤ 1,140 ꯋꯥꯂꯩꯀꯨꯝ ꯑꯁꯂꯥꯝ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯇꯦꯂꯥꯏꯕꯨꯡ ꯉꯁꯤꯁꯤ 4ꯔꯛꯅꯤ ꯇꯧꯈ꯭ꯔꯤꯁꯦ ꯁꯣꯝꯒꯤ ꯔꯤꯖꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯈꯪꯉꯤꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯍꯥꯏꯕꯗꯤ ꯃꯤꯗꯜ ꯏꯁꯇꯅꯦ ꯃꯤꯗꯜ ꯏꯁꯇ ꯑꯃꯦꯔꯤꯀꯥꯒꯤ ꯕꯦꯁ ꯄꯨꯝꯅꯃꯛꯇ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯑꯌꯨꯛꯇ ꯌꯦꯜꯈꯔꯦ ꯕꯖꯥꯏꯈꯔꯦ ꯑꯗꯨꯒ ꯂꯣꯒꯦꯗ ꯇꯦꯜ ꯑꯕꯤꯕ ꯕꯤꯔ ꯁꯦꯕꯥ ꯍꯩꯐꯥ ꯃꯥꯗ꯭ꯔꯦꯗꯤ ꯗꯤꯃꯣꯅꯥ ꯑꯔꯥꯠ ꯑꯁꯤ ꯃꯈꯩꯁꯤꯗ ꯑꯌꯨꯛꯇ 78ꯀꯤ ꯃꯃꯥꯡꯗ ꯑꯣꯚꯔꯇꯥꯏꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯋꯦꯕ 78ꯀꯤ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯦꯕ 78 ꯑꯃꯨꯛꯀ ꯃꯈꯣꯏ ꯆꯥꯛꯌꯦꯟꯁꯤ ꯌꯦꯜꯂꯦꯀꯣ 78ꯁꯤꯗ ꯃꯤꯗꯜ ꯏꯁ ꯌꯥꯎꯔꯦ ꯑꯁꯤꯗꯁꯨ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯃꯤꯗꯜ ꯏꯁ ꯌꯥꯎꯔꯤꯕꯅꯤ
ꯑꯦꯃꯥꯖꯣꯟꯒꯤ ꯑꯣꯐꯤꯁ ꯕꯦꯔꯦꯟ ꯃꯁꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯗꯥꯇꯥ ꯁꯦꯟꯇꯔ ꯑꯃꯗꯅꯦ ꯕꯦꯍꯔꯦꯟꯗ ꯑꯦꯃꯥꯖꯣꯟꯒꯤ ꯗꯥꯇꯥ ꯁꯦꯟꯇꯔ ꯑꯃꯗ ꯍꯧꯖꯤꯛ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯏꯔꯥꯟ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯇꯧꯔꯛꯑꯅꯤ ꯁꯣꯏꯗꯃꯛꯀꯤ ꯀꯔꯤꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯅꯨꯡꯊꯤꯜꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈ꯭ꯔꯤꯁꯤ ꯏꯔꯥꯟꯒꯤ ꯃꯈꯣꯏꯒꯤ ꯇꯦꯜ ꯑꯕꯤꯕ ꯃꯥꯗ꯭ꯔꯦꯗꯤ ꯕꯤꯔ ꯁꯦꯕꯥ ꯑꯁꯤ ꯃꯈꯩꯁꯤꯗꯅꯅꯕ ꯅꯨꯡꯊꯤꯜꯗ ꯇꯧꯈ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯌꯧ ꯐꯥꯎꯒꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯦꯁ ꯇꯤꯚꯤꯁꯤꯗ ꯀꯔꯤ ꯂꯥꯏꯕꯅꯣ ꯑꯝꯇ ꯌꯦꯡꯂꯝꯈꯤꯒꯦ ꯀꯔꯤꯒꯤꯗꯤ ꯄꯥꯎ ꯂꯥꯡ ꯂꯤꯠ ꯊꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯦꯁ ꯇꯤꯚꯤꯗ ꯍꯧꯖꯤꯛꯇ ꯃꯣꯗꯤ ꯇ꯭ꯔꯝ ꯗꯤꯁꯀꯁ ꯇꯧꯅꯔꯤ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯨꯁꯀꯤ ꯃꯇꯥꯡꯗ ꯁꯤ ꯕ꯭ꯔꯦꯀꯤꯡꯅꯤꯀꯣ 13 ꯃꯤꯅꯤꯠ ꯃꯃꯥꯡꯒꯤ ꯄꯥꯎꯅꯤ ꯃꯣꯗꯤ ꯑꯃꯁꯨꯡ ꯇ꯭ꯔꯝ ꯗꯤꯁꯀꯁ ꯇꯧꯅꯔꯤ ꯍꯥꯏ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯨꯁꯀꯤ ꯃꯇꯥꯡꯗ ꯃꯗꯨꯗꯩꯗꯤ ꯐ꯭ꯔꯥꯟꯁꯀꯤ ꯇꯔꯞꯇꯒꯤꯁꯨ ꯍꯧꯖꯤꯛꯀꯤ ꯁꯥꯎꯠ ꯂꯦꯕꯅꯟꯗ ꯖꯤꯁꯇꯔꯥ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯤꯁꯦ ꯂꯦꯕꯅꯟ ꯏꯖ꯭ꯔꯥꯏꯜꯒꯤ ꯇꯔꯞꯇ ꯑꯁꯤꯒꯤ ꯇꯔꯞꯇꯁꯨ ꯀꯟꯗꯦꯝ ꯑꯃꯁꯨꯡ ꯑꯊꯨꯕꯗ ꯑꯁꯤꯒꯤꯁꯦ ꯂꯦꯞꯄꯒꯤ ꯋꯥ ꯑꯃ ꯍꯥꯏꯔꯛꯏꯀꯣ ꯀꯣꯃꯦꯟ ꯄꯥꯈꯤꯔꯣꯏꯒꯦ ꯃꯌꯥꯝ ꯁꯦꯀꯦꯟ ꯑꯃꯈꯛꯇ ꯅꯥꯏꯀꯣ ꯁꯣꯝꯗ ꯂꯥꯛꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯨꯛꯀ ꯁꯤꯗ ꯂꯥꯛꯂꯦꯀꯣ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯍꯧꯖꯤꯛ ꯅꯥꯜꯂꯞ ꯃꯃꯥꯡꯗꯅꯤꯀꯣ ꯁꯤ 27 ꯃꯤꯅꯤꯠ ꯃꯃꯥꯡꯒꯤ ꯄꯥꯎꯅꯤꯀꯣ ꯕꯦꯟꯒꯨꯔꯤꯌꯟ ꯏꯌꯥꯔꯄꯣꯔꯠꯇ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯕꯒꯤ ꯋꯥꯅꯤ ꯕꯦꯟꯒꯨꯔꯤꯌꯟ ꯏꯌꯥꯔꯄꯣꯔꯠ ꯑꯃꯁꯨꯡ ꯍꯥꯏꯐꯥ ꯑꯦꯔꯤꯌꯥꯗ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯩꯗꯤ ꯁꯣꯝꯗꯅꯕꯨ ꯌꯨ ꯑꯦꯒꯤ ꯇꯔꯞꯇꯒꯤ ꯃꯦꯀ꯭ꯔꯣꯟꯗ ꯍꯥꯏꯔꯁꯤꯅ ꯁꯤꯚꯤꯂꯤꯌꯟ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃ ꯕꯦꯍꯔꯟ ꯃꯅꯨꯡꯗ ꯁꯤꯚꯤꯂꯤꯌꯟ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯁꯤꯈꯤꯕꯒꯤ ꯋꯥꯅꯤꯀꯣ ꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯕꯦꯔꯟ ꯃꯅꯨꯡꯁꯤꯗ ꯑꯗꯩꯗꯤ ꯁꯣꯝꯗꯅꯕꯨ ꯀꯇꯔꯒꯤ ꯇꯔꯞꯇꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯏꯝꯄꯦꯛ ꯄꯔꯤꯕꯒꯤ ꯋꯥꯅꯤ ꯀꯇꯔꯒꯤ ꯗꯛꯇꯔꯁꯦ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯔꯁ ꯂꯐꯟ ꯍꯥꯏꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯗ ꯏꯔꯥꯟꯅ ꯍꯤꯠ ꯇꯧꯔꯨꯔꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯥꯟ ꯑꯣꯏꯕꯒꯤ ꯋꯥꯅꯤꯀꯣ ꯑꯦꯜ ꯑꯦꯟ ꯖꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠ ꯑꯅꯤ ꯑꯃ ꯑꯗꯩꯗꯤ ꯒ꯭ꯌꯥꯁꯀꯤ ꯒ꯭ꯌꯥꯁ ꯇꯨ ꯂꯤꯀ꯭ꯋꯤꯠ ꯒ꯭ꯌꯥꯁꯇꯒꯤ ꯂꯤꯀ꯭ꯋꯤꯠ ꯁꯦꯝꯗꯣꯛꯄ ꯌꯨꯅꯤꯠ ꯑꯃ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯀꯇꯔꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨꯕꯨ ꯃꯁꯤ ꯁꯦꯝꯕ ꯀꯥꯟꯗ ꯀꯝꯁꯦ ꯀꯝ ꯊꯥ 6-7 ꯆꯪꯕꯒꯤ ꯋꯥꯅꯤ ꯏꯔꯥꯟꯁꯨ ꯃꯐꯝ ꯆꯥꯅ ꯄꯤꯕꯖꯥꯠꯅꯤ ꯐꯖꯅ ꯕꯦꯔꯨꯠꯇꯁꯨ ꯕꯦꯔꯨꯠꯀꯤ ꯃꯐꯝ ꯑꯅꯤꯗ ꯇꯥꯎꯟ ꯑꯅꯤꯗ ꯏꯌꯥꯔ ꯏꯁꯇ꯭ꯔꯥꯏꯛꯅꯤ ꯂꯦꯕꯅꯟ ꯏꯖ꯭ꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯕꯦꯔꯨꯠ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯀꯩꯅꯣꯝ ꯇꯧꯔꯒ ꯑꯗꯨꯗꯩꯗꯤ ꯁꯣꯝꯒꯤ ꯃꯤꯗꯤꯜ ꯏꯁꯁꯤꯗ ꯐꯦꯕꯋꯥꯔꯤ 19 ꯍꯧꯖꯤꯛ ꯌꯧꯕꯗ ꯃꯈꯣꯏꯅ ꯀꯩꯅꯣ ꯁꯤꯕꯒꯤ ꯅꯠꯇꯦꯗ ꯚꯦꯔꯟꯒꯤ ꯇꯔꯞꯇꯒꯤꯁꯤ 28 ꯐꯦꯕꯋꯥꯔꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯣꯜꯖꯔ ꯑꯃꯁꯨꯡ ꯃꯤꯆꯝꯁꯦ ꯁꯤꯕ ꯁꯣꯛꯄ ꯑꯁꯤ ꯌꯥꯝ ꯌꯥꯎꯔꯁꯤꯅꯤ ꯁꯣꯜꯖꯔꯁꯦ ꯀꯅꯥꯒꯤ ꯁꯣꯜꯖꯔꯅꯣ ꯍꯥꯏꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯁꯣꯜꯖꯔ ꯑꯃꯁꯨꯡ ꯄꯥꯕ꯭ꯂꯤꯛ ꯃꯌꯥꯝꯁꯦ ꯁꯤꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯁꯦ ꯄ꯭ꯔꯦꯁ ꯇꯤꯚꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯞꯗꯦꯠꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯅꯦ ꯄ꯭ꯔꯦꯁ ꯇꯤꯚꯤꯗ ꯑꯍꯥꯟꯕꯗ ꯑꯞꯗꯦꯠ ꯂꯥꯛꯏꯁꯦ ꯃꯣꯍꯝꯃꯗ ꯕꯥꯒꯦꯔ ꯖꯨꯜꯀꯗꯔ ꯃꯍꯃꯗ ꯕꯥꯒꯦꯔ ꯖꯨꯜꯀꯗꯔꯁꯤ ꯑꯂꯤ ꯑꯍꯥꯟꯕꯩ ꯄꯥꯎꯗꯁꯨ ꯍꯥꯏꯔꯝꯃꯝꯅꯤ ꯑꯂꯤ ꯂꯥꯔꯤꯖꯥꯅꯤꯒꯤ ꯃꯐꯝꯗ ꯃꯍꯥꯛꯁꯤ ꯃꯣꯍꯝꯃꯗ ꯕꯒꯦꯔ ꯖꯨꯜꯀꯗꯔ ꯍꯥꯏꯔꯤꯁꯦ ꯑꯅꯧꯕ ꯃꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜ ꯑꯂꯤ ꯂꯥꯔꯤꯖꯥꯅꯤꯅ ꯂꯩꯔꯝꯕꯗꯣ ꯐꯝꯂꯝꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯅꯤ ꯃꯥꯅ ꯂꯥꯛꯏꯁꯦ ꯃꯗꯨꯔꯩꯗꯤ ꯁꯤꯗ ꯑꯞꯗꯦꯠ ꯍꯥꯏꯕꯨ ꯍꯤꯖꯕꯨꯜꯂꯥꯒꯤ ꯇꯔꯞꯇꯒꯤ ꯉꯁꯥꯏꯒꯤ ꯔꯣꯀꯦꯠ 30 ꯀꯥꯞꯆꯤꯟꯈꯤꯕꯁꯦ ꯍꯩꯐꯥ ꯑꯃꯁꯨꯡ ꯅꯍꯥꯔꯤꯌꯥ ꯍꯥꯏꯔꯤꯁꯤꯗ ꯑꯁꯤ ꯈꯛꯇꯅꯤ ꯄ꯭ꯔꯦꯁ ꯇꯤꯚꯤꯗ ꯍꯧꯖꯤꯛꯐꯥꯎ ꯑꯞꯗꯦꯠ ꯂꯥꯛꯏꯁꯦ ꯄ꯭ꯔꯦꯁ ꯇꯤꯚꯤꯗ ꯑꯇꯩ ꯑꯞꯗꯦꯠ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯩꯗꯤ ꯑꯜꯇꯤꯃꯦꯇꯝ ꯇꯨ ꯏꯖ꯭ꯔꯥꯏꯜ ꯏꯟ ꯑꯣꯐ ꯖꯦꯅꯣꯁꯥꯏꯠ ꯐꯣꯔ ꯐꯦꯁ ꯏꯔꯥꯟ ꯍꯥꯏꯔꯤꯁꯤꯅꯕꯨ ꯃꯤꯗꯜ ꯏꯁꯀꯤ ꯂꯩꯈꯥ ꯇꯥꯅꯕ ꯏꯖ꯭ꯔꯥꯏꯜ ꯇꯧꯔꯤꯕꯅꯤ ꯁꯤꯗ ꯀꯣꯃꯦꯟꯁꯨ ꯄꯥꯔꯤ ꯗꯦꯃꯣꯅꯥꯗ ꯍꯤꯠ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯏꯖ꯭ꯔꯥꯏꯜꯗ ꯊꯥꯒꯠꯆꯔꯤ ꯃꯥꯅꯤ ꯔꯤꯌꯦꯜ ꯚꯣꯏꯁꯇ ꯏꯔꯥꯟꯒꯤ ꯄꯋꯥꯔꯗ ꯑꯦꯇꯦꯛ ꯇꯧꯏ ꯍꯥꯏ ꯏꯔꯥꯟꯒꯤ ꯄꯋꯥꯔ ꯅꯠꯇꯦ ꯏꯔꯥꯟꯒꯤ ꯐꯦꯁꯤꯂꯤꯇꯤ ꯀꯌꯥꯝꯗ ꯒ꯭ꯌꯥꯁ ꯄꯥꯏꯞ ꯂꯥꯏꯟꯗ ꯑꯌꯨꯛꯇ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯋꯥꯅꯤꯀꯣ ꯒ꯭ꯌꯥꯁ ꯄꯥꯏꯞ ꯂꯥꯏꯟ ꯃꯥꯗ꯭ꯔꯦ ꯖꯣ ꯐꯦꯁꯤꯂꯤꯇꯤꯗ ꯇꯧꯕꯗꯨ ꯏꯔꯥꯟꯒꯤ ꯄꯋꯥꯔꯗ ꯑꯦꯇꯦꯛ ꯇꯧꯕꯒꯨꯝꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯕꯣ ꯋꯥꯔꯤ ꯀꯔꯤꯝꯇ ꯁꯥꯟꯅꯗꯦꯀꯣ ꯁꯤꯗ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯈꯔꯅ ꯑꯗꯨꯝ ꯊꯣꯛꯄꯅꯤ ꯏꯔꯥꯟꯒꯤ ꯑꯥꯏ ꯑꯥꯔ ꯖꯤ ꯁꯤ ꯑꯃꯁꯨꯡ ꯏꯔꯅꯥ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯦꯁ ꯇꯤꯚꯤ ꯑꯃꯁꯤꯗ
ꯏꯔꯥꯟꯒ ꯁꯤꯁꯐꯤꯌꯥꯔꯒꯤ ꯃꯇꯥꯡꯗ ꯑꯃꯦꯔꯤꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯨꯅꯣꯛ ꯀꯔꯤꯝꯇ ꯂꯩꯇꯦ ꯁꯤꯅꯤ ꯕ꯭ꯔꯣ ꯏꯔꯥꯟꯒꯤ ꯏꯁꯄꯤꯀꯔ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯁꯤ ꯆꯨꯝꯕ꯭ꯔꯣ ꯀꯅꯥꯅ ꯍꯥꯏꯔꯕꯅꯣ ꯀꯔꯝꯕ ꯄꯥꯎꯗꯨꯅꯣ ꯑꯩ ꯀꯔꯤꯝꯇ ꯇꯥꯗꯦꯀꯣ ꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯌꯍꯨꯗꯤꯒꯤ ꯃꯤꯆꯪꯗ ꯂꯩꯈ꯭ꯔꯦꯗ ꯄꯩꯁꯥ ꯏꯔꯥꯟ ꯋꯥꯔꯗ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯏꯔꯥꯟꯒꯤ ꯑꯦꯝꯕꯤꯁꯤꯒꯤ ꯇꯔꯞꯇꯒꯤ ꯃꯈꯣꯏꯅ ꯕꯥꯔꯀꯣꯠ ꯑꯃꯅꯦ ꯊꯥꯗꯣꯛꯄꯅꯤꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯗꯣꯅꯦꯠꯁꯤ ꯇꯧꯔꯛꯑꯦ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯗꯣꯅꯦꯠ ꯍꯥꯏꯕꯕꯨ ꯑꯃꯁꯤ ꯑꯗꯨꯝ ꯇꯧꯕꯗꯩ ꯃꯈꯣꯜ ꯈꯔ ꯀꯟꯈꯠꯂꯛꯂꯦꯅꯦ ꯑꯩꯅ ꯈꯖꯤꯛꯇꯪ ꯀꯩꯅꯣꯝ ꯊꯥꯗꯣꯛꯉꯩꯗꯤ ꯊꯥꯗꯣꯛꯂꯝꯂꯣꯏꯗꯅꯤ ꯄꯪꯈ꯭ꯔꯦ वालेकुम अस्सलाम मुझे भी डोनेट करना है ईरान को क्या सिस्टम है बताइए प्लीज आई एम फ्रॉम मणिपुर इम्फाल ꯑꯩ ꯁꯤꯗ ꯃꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯥꯔꯀꯣꯠꯇꯣ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯥꯕꯅꯦ ꯀꯣꯃꯦꯟꯗꯅꯦ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯝ ꯕꯤ ꯁꯤꯒꯤ ꯇꯔꯞꯇꯒꯤ ꯏꯔꯥꯟꯒꯤ ꯑꯦꯝ ꯕꯤ ꯁꯤꯒꯤ ꯇꯔꯞꯇꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯗꯣꯅꯦꯠ ꯇꯧꯔꯛꯄꯩ ꯋꯥꯅꯤ ꯑꯩ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟꯇ ꯅꯠꯇꯦ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯑꯆꯧꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯈꯩꯅꯁꯨ ꯂꯤꯁꯤꯡ ꯑꯃ ꯂꯤꯁꯤꯡ ꯑꯅꯤ ꯂꯤꯁꯤꯡ ꯑꯍꯨꯝ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯗꯣꯅꯦꯠꯁꯦ ꯇꯧꯔꯛꯄꯩ ꯋꯥꯅꯕꯅꯦ ꯉꯁꯥꯏꯒꯤ ꯏꯔꯥꯟꯒꯤꯗꯃꯛꯇ ꯑꯟꯐꯛ ꯅꯠꯇꯦ ꯍꯥꯏꯔꯁꯦ ꯏꯔꯥꯟꯒꯤꯗꯃꯛꯇ ꯄꯤꯁ ꯄꯥꯝꯕ ꯑꯗꯩꯗꯤ ꯏꯔꯥꯟꯕꯨ ꯆꯨꯝꯃꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯂꯩꯔꯤꯕꯅꯤꯗꯅ ꯑꯗꯨ ꯃꯈꯩꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯗꯣꯅꯦꯠ ꯇꯧꯕꯒꯤ ꯋꯥꯅꯤ ꯂꯤꯁꯤꯡ ꯑꯃ ꯂꯤꯁꯤꯡ ꯑꯅꯤ ꯂꯤꯁꯤꯡ ꯃꯉꯥ ꯌꯥꯝ ꯁꯥꯊꯤꯅ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯕꯥꯔꯀꯣꯠꯇꯣ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯅ ꯑꯗꯨꯝ ꯄꯣꯁꯇ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯀꯣ ꯄꯣꯁꯇ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯂꯣ ꯑꯩ ꯉꯁꯥꯏ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧ ꯌꯥꯕꯅꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯕꯗꯣ ꯑꯩꯒꯤꯁꯨ ꯗꯣꯅꯦꯠ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯅꯅꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧ ꯌꯥꯕ ꯑꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯑꯗꯨꯒꯤꯗꯨꯗ ꯃꯇꯦꯡ ꯇꯧꯕꯒꯤ ꯋꯥꯅꯤ ꯀश्ꯃꯤꯔ ꯂꯣꯝꯗꯗꯤ ꯁꯅꯥ ꯂꯤꯀꯣꯜ ꯐꯥꯎꯕ ꯌꯣꯟꯊꯣꯛꯂꯦꯒ ꯁꯅꯥ ꯂꯤꯀꯣꯜ ꯐꯥꯎꯕ ꯀꯩꯅꯣꯝ ꯇꯧꯔꯦꯒ ꯒꯥꯔꯤ ꯒꯨꯔꯥ ꯐꯥꯎꯕ ꯌꯣꯟꯊꯣꯛꯂꯦꯒ ꯏꯔꯥꯟꯒꯤ ꯃꯇꯦꯡ ꯇꯧꯕꯒꯤ ꯋꯥꯅꯕ ꯍꯧꯖꯤꯛꯀꯤ ꯖꯤꯁꯇꯔꯥ ꯃꯈꯣꯏꯅ ꯄ꯭ꯔꯦꯁ ꯃꯈꯣꯏꯒꯤ ꯑꯦꯝ ꯕꯤ ꯁꯤꯒꯤ ꯇꯔꯞꯇꯒꯤ ꯊꯣꯛꯂꯛꯄ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯀꯥꯎꯟꯗꯣ ꯑꯦꯁ ꯕꯤ ꯑꯥꯏꯒꯤ ꯑꯦꯀꯥꯎꯟꯗ ꯀꯩꯅꯣꯅꯤ ꯑꯩ ꯉꯁꯥꯏ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯃꯗꯤ ꯂꯧꯍꯧꯋꯤꯀꯣ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯃꯌꯥꯝ ꯂꯧꯍꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯀꯥꯎꯈꯤꯕꯅꯕ ꯉꯁꯥꯏ ꯑꯩꯁꯨ ꯄꯥꯎꯗꯣ ꯑꯝꯇꯪ ꯐꯥꯎꯅꯒꯦ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯂꯩꯔꯤꯕ ꯅꯥꯕꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯩꯅ ꯂꯧꯍꯧꯋꯤꯗ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯩꯅ ꯂꯧꯍꯧꯋꯤ ꯑꯦꯁ ꯕꯤ ꯑꯥꯏꯒꯤ ꯑꯦꯀꯥꯎꯟꯅꯤꯀꯣ ꯑꯦꯁ ꯕꯤ ꯑꯥꯏꯒꯤ ꯑꯦꯀꯥꯎꯟꯅꯤ ꯑꯩꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯋꯤ ꯑꯗꯨꯗ ꯑꯗꯨꯝ ꯃꯌꯥꯝ ꯈꯖꯤꯛ ꯈꯔ ꯂꯨꯄꯥ ꯑꯃ ꯇꯧꯔꯁꯨ ꯂꯨꯄꯥ ꯑꯅꯤ ꯇꯧꯔꯁꯨ ꯑꯗꯨꯝ ꯀꯩꯅꯣꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯀꯦꯟ ꯄꯦꯗꯣ ꯑꯩꯒꯤꯗꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤꯗꯗꯤ ꯌꯥꯗꯕꯅꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯝꯁꯦ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯣ ꯑꯗꯨꯅ ꯑꯩꯅ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯄꯤꯈ꯭ꯔꯦ ꯑꯅꯝꯕ ꯈꯔ ꯇꯧꯈ꯭ꯔꯣ ꯍꯥꯏꯅ ꯑꯗꯨꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯌꯥꯝꯗ ꯀꯔꯤ ꯆꯤꯟꯊꯤꯅꯤ ꯆꯤꯟꯊꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯀꯔꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯁꯤꯗ ꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯃꯣꯕꯥꯏꯜ ꯏꯟꯗꯤꯌꯥꯒꯤ ꯅꯝꯕꯔꯗ ꯃꯥꯒꯤ ꯑꯣ ꯇꯤ ꯄꯤ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯁꯤꯟꯅꯈ꯭ꯔꯦ ꯑꯩꯅ ꯃꯈꯣꯏꯒꯤ ꯕꯥꯔꯀꯣꯠꯁꯦ ꯑꯗꯨ ꯌꯥꯔꯤꯃꯈꯩ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯈꯔ ꯈꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯇꯩꯗ ꯃꯌꯥꯝꯅ ꯈꯣꯝꯕ ꯈꯥꯏꯕ ꯂꯥꯛꯂꯗꯤ ꯄꯤꯔꯨꯅꯨ ꯑꯗꯨ ꯃꯆꯤꯟ ꯊꯤꯕꯅꯤꯀꯣ ꯑꯗꯨ ꯄꯩꯁꯥ ꯆꯥꯐꯝ ꯊꯤꯔꯤꯕꯅꯤ ꯁꯤ ꯃꯈꯣꯏꯒꯤ ꯑꯦꯝ ꯕꯤ ꯁꯤꯒꯤ ꯇꯔꯞꯇꯒꯤ ꯊꯥꯗꯣꯔꯛꯄ ꯃꯦꯁꯦꯁꯅꯤꯀꯣ ꯑꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣꯝꯗꯣ ꯇꯧꯕꯤꯌꯣꯕ ꯗꯣꯅꯦꯠꯇꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗꯨꯕꯨꯗꯤ ꯗꯣꯅꯦꯠꯇꯨꯕꯨꯗꯤ ꯃꯥꯏ ꯃꯅꯨꯡꯗꯁꯨ ꯁꯣꯛꯂꯤꯕ ꯃꯥꯗꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯁꯨ ꯌꯥꯝ ꯁꯥꯊꯤꯟ ꯇꯧꯕꯤꯌꯦ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟꯇ ꯅꯠꯇꯦ ꯑꯇꯩ ꯑꯇꯩ ꯖꯥꯇꯤꯅꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯗꯣꯅꯦꯠ ꯇꯧꯏ ꯏꯔꯥꯟꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯗꯣꯅꯦꯠꯀꯤ ꯃꯈꯣꯏꯒꯤ ꯂꯤꯡꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯛꯑꯕꯅꯦ ꯀꯣꯃꯦꯟ ꯇꯧꯅꯔꯤꯕ ꯑꯃ ꯇꯧꯅꯔꯤꯕꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯑꯇꯣꯞꯄ ꯃꯆꯥ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯅꯁꯨꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯏꯔꯥꯟꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯑꯩꯈꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯎꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯦꯕ ꯑꯩ ꯐꯂꯥꯅ ꯒꯣꯔꯃꯦꯟꯁꯤꯒꯤ ꯑꯩ ꯄꯨꯔꯥ ꯃꯥꯒꯤ ꯀꯩꯅꯣꯝꯅꯤ ꯍꯥꯏꯅ ꯃꯤꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩ ꯏꯔꯥꯟꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯅ ꯈꯔ ꯍꯥꯏꯔꯦꯕ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯀꯣꯃꯦꯟꯗꯨꯗꯅꯦ ꯑꯩ ꯇꯧꯖꯔꯛꯀꯦ ꯕꯥꯔꯀꯣꯠꯇꯣ ꯑꯩ ꯇꯧꯖꯔꯛꯀꯦ ꯗꯥꯏꯃꯟ ꯖꯤ ꯑꯦꯁ 3 ꯆꯥꯛ ꯆꯥꯔꯕ꯭ꯔꯥꯅ ꯍꯪꯂꯝꯃꯒ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯆꯥꯗ꯭ꯔꯤꯗ ꯏꯇꯥꯎ ꯋꯥꯠꯂꯤ ꯉꯍꯥꯛꯇꯪ ꯆꯥꯛ ꯆꯥꯅꯤꯕ ꯑꯗꯣ ꯕꯖꯥꯏ ꯐꯥꯎꯕꯗꯤ ꯉꯁꯤꯒꯤ ꯌꯥꯝ ꯁꯥꯊꯤꯟ ꯕꯖꯥꯏꯔꯕꯅꯤ ꯅꯨꯡꯗꯥꯡꯁꯨ ꯌꯥꯝ ꯁꯥꯊꯤꯟ ꯕꯖꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯩꯗꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯁꯨꯡ ꯌꯨ ꯑꯦ ꯏ ꯑꯁꯤ ꯂꯥꯟꯁꯤꯗ ꯖꯣꯏꯟ ꯇꯧꯕꯒꯤ ꯄꯥꯎꯁꯦ ꯌꯨꯔꯣꯞ ꯂꯣꯝꯒꯤ ꯅ꯭ꯌꯨꯁꯇꯗꯤ ꯐꯣꯡꯗꯣꯛꯂꯦ ꯁꯣꯝꯒꯤ ꯅ꯭ꯌꯨꯁꯇꯗꯤ ꯐꯣꯡꯗꯣꯛꯇ꯭ꯔꯤꯀꯣ ꯀꯔꯤꯝꯇ ꯆꯦꯟꯗꯦꯗ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯁ ꯄꯥꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯃꯌꯥꯝꯗ ꯉꯁꯤ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯒꯦꯀꯣ ꯏꯔꯥꯟꯒꯤ ꯑꯁꯦꯡꯕ ꯄꯥꯎ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯏꯔꯅꯥ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯅꯤ ꯄ꯭ꯔꯦꯁ ꯇꯤꯚꯤ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯅꯤ
ꯑꯗꯩꯗꯤ ꯃꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯁ ꯑꯃꯈꯛꯀ ꯂꯩꯕꯅꯤ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯌꯦꯡꯂꯣ ꯃꯥꯗ꯭ꯔꯦ ꯍꯦꯟꯗꯣꯛꯂꯒ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯅꯕꯨ ꯑꯜ ꯃꯌꯥꯗꯤꯟ ꯍꯥꯏꯗꯣ ꯑꯇꯩꯗꯤ ꯇ꯭ꯋꯤꯇꯔꯗ ꯖꯣꯇꯣ ꯇꯧꯔꯤꯁꯦ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯈꯣꯏꯒꯤ ꯁꯥꯏꯕꯔ ꯃꯈꯣꯏꯒꯤ ꯁꯥꯏꯕꯔ ꯂꯩꯔꯤꯗꯅ ꯁꯥꯏꯕꯔꯗ ꯐꯝꯕ ꯃꯤꯑꯣꯏ ꯃꯈꯩꯗꯨꯅ ꯐꯦꯛ ꯑꯦꯀꯥꯎꯟꯁꯦ ꯍꯦꯛꯇ ꯏꯔꯥꯟ ꯄ꯭ꯔꯣ ꯏꯔꯥꯟ ꯍꯥꯏꯅꯈꯛ ꯊꯥꯖꯤꯜꯂꯒ ꯃꯥꯗ꯭ꯔꯩꯗꯤ ꯄ꯭ꯔꯣ ꯐꯤꯂꯤꯁꯇꯤꯟ ꯍꯥꯏꯅꯒ ꯊꯥꯖꯤꯜꯂꯒ ꯄꯥꯎꯁꯦ ꯃꯆꯤꯟ ꯊꯤꯗꯅ ꯁꯟꯗꯣꯛꯏꯕꯅꯕ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯒ ꯑꯩꯈꯣꯏꯔꯣꯝꯒꯤ ꯄꯥꯎ ꯄꯥꯍꯜꯕ ꯍꯤꯟꯗꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯇꯩ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯇꯨ ꯂꯧꯈꯠꯂꯒ ꯐꯂꯥꯅ ꯑꯣꯏꯔꯦ ꯐꯂꯥꯅ ꯑꯣꯏꯔꯦ ꯍꯥꯏꯅ ꯌꯦꯡꯉꯨ ꯃꯃꯥꯡꯉꯩꯗ ꯃꯈꯣꯏꯒꯤ ꯑꯂꯤ ꯈꯥꯃꯤꯅꯤ ꯁꯤꯈꯤꯕꯗꯨ ꯂꯣꯏꯅꯃꯛꯅ ꯐꯣꯡꯗꯣꯔꯛꯑꯕꯅꯦ ꯐꯣꯡꯗꯣꯔꯛꯄꯗꯨꯗ ꯑꯩ ꯑꯃꯨꯛꯐꯥꯎ ꯍꯥꯏꯈꯤꯗꯦ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯖꯕ ꯇꯛ ꯏꯔꯥꯟꯒꯤ ꯃꯤꯗꯤꯌꯥꯒꯤ ꯇꯔꯞꯇꯒꯤ ꯄꯥꯎꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯄꯥꯎꯁꯦ ꯍꯦꯛꯇ ꯃꯌꯥꯝꯗ ꯁꯟꯗꯣꯛꯄ ꯌꯥꯗꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎꯅ ꯄꯩꯈ꯭ꯔꯦ ꯏꯔꯥꯟꯅꯕꯨꯗꯤ ꯉꯝꯂꯦ ꯗꯣꯅꯥꯜड ꯇ꯭ꯔꯝ ꯂꯥꯟꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄꯒꯤ ꯐꯤꯕꯝꯅꯤ ꯇꯧꯔꯤꯁꯦ ꯎꯗ꯭ꯔꯣ ꯅꯣꯏ 48 ꯑꯋꯥꯔꯁ ꯄꯤꯔꯦ ꯑꯍꯥꯟꯕꯗ 48 ꯑꯋꯥꯔꯁ ꯐꯥꯎꯕ ꯑꯩ ꯂꯥꯟ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ 5 days ꯄꯤꯔꯦ 5 days ꯇꯧꯔꯔꯣꯏ ꯍꯥꯏꯔꯒ ꯃꯥꯅ ꯉꯁꯤ ꯑꯌꯨꯛ ꯑꯃꯨꯛꯀ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈ꯭ꯔꯤꯕꯅꯦꯕ ꯑꯃꯦꯔꯤꯀꯥꯒꯤ ꯇꯔꯞꯇꯒꯤꯅꯦ ꯃꯈꯣꯏ ꯂꯥꯟ ꯉꯝꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯈꯣꯏ ꯂꯥꯟ ꯉꯝꯗꯕꯗꯨꯅꯕꯨ ꯍꯧꯖꯤꯛ ꯅꯥꯟꯊꯣꯛꯐꯝ ꯊꯤꯔꯤꯕꯅꯤ ꯑꯩ ꯕꯥꯔꯀꯣꯠꯇꯨ ꯍꯥꯞꯂꯛꯀꯦ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤ ꯑꯩꯒꯤ ꯕꯥꯔꯀꯣꯠ ꯅꯠꯇꯦꯀꯣ ꯃꯈꯣꯏꯒꯤ ꯑꯦꯝꯕꯤꯁꯤꯒꯤ ꯕꯥꯔꯀꯣꯠꯅꯤ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯗ ꯑꯗꯨꯝ ꯃꯌꯥꯝ ꯀꯩꯅꯣꯝꯗ ꯇꯧ ꯀꯔꯤꯒꯤꯗꯤ ꯑꯩ ꯁꯤꯒꯨꯝꯕꯁꯤꯗꯅꯦ ꯑꯩ ꯃꯌꯥꯝꯕꯨꯁꯨ ꯑꯩ ꯁꯦꯡꯅ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯇꯧꯒꯦ ꯍꯥꯏꯕ ꯑꯩ ꯄꯤꯖꯔꯛꯏꯕꯅꯦ ꯑꯩ ꯁꯤꯒꯨꯝꯕꯁꯤꯗ ꯃꯌꯥꯝꯅ ꯑꯃꯨꯛꯀ ꯐꯠꯇꯕ ꯈꯜꯈꯤꯅꯤ ꯍꯥꯏꯅꯅꯦ ꯑꯩ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯆꯪꯖꯅꯤꯡꯗꯦ ꯑꯩ ꯊꯣꯛꯄ ꯑꯩꯒꯤꯗꯨꯗꯤ ꯑꯗꯨꯝ ꯑꯩ ꯇꯧꯖꯒꯅꯕꯅꯦ ꯑꯗꯨ ꯃꯌꯥꯝꯒꯤꯁꯨ ꯑꯩꯅ ꯕꯥꯔꯀꯣꯠꯇꯨꯃ ꯄꯤꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤꯗꯣ ꯑꯩꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯗꯨꯅ ꯂꯩ ꯌꯥꯕꯅꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯅꯞꯆꯜꯂꯛꯀꯦ ꯑꯗꯨ ꯌꯥꯔꯗꯤ ꯈꯔ ꯈꯔ ꯇꯧꯕꯤꯀꯣ ꯑꯗꯨꯅꯤ ꯁꯣꯞ ꯐꯪꯒꯅꯤ ꯑꯗꯨꯗꯤ ꯑꯇꯩ ꯃꯍꯩꯁꯤꯗꯤ ꯂꯦꯞꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯈꯩꯅ ꯂꯦꯞꯄ ꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯇꯩ ꯃꯈꯩꯁꯤꯗꯤ ꯂꯣꯏꯅ ꯑꯃꯦꯔꯤꯀꯥ ꯏꯖ꯭ꯔꯥꯏꯜꯒꯤ ꯈꯥꯎ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯒꯨꯂꯥꯝꯒꯤ ꯃꯑꯣꯡꯗ ꯂꯩꯔꯕꯅꯤꯅ ꯒꯨꯂꯥꯝꯒꯤ ꯃꯑꯣꯡꯗꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯆꯣꯡꯉꯤꯁꯤ ꯇꯨꯔꯀꯤ ꯑꯃ ꯄꯥꯀꯤꯁꯇꯥꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯣꯡꯂꯤꯀꯣ ꯂꯥꯝ ꯐꯪꯗꯕꯤ ꯁꯨꯟꯗ꯭ꯔꯪꯗ ꯆꯣꯡꯕ ꯍꯥꯏꯕꯗꯣ ꯁꯤꯁ ꯐꯌꯥꯔ ꯃꯥꯗ꯭ꯔꯦ ꯑꯃ ꯌꯨꯔꯣꯞꯀꯤ ꯇꯔꯞꯇꯒꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯄꯦꯁꯥꯔꯅꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇꯁꯨ ꯄꯦꯁꯥꯔꯅꯤ ꯑꯃꯦꯔꯤꯀꯥꯒꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯒꯤ ꯃꯊꯛꯇꯁꯨ ꯄꯦꯁꯥꯔꯅꯤ ꯑꯊꯨꯕꯗ ꯁꯤꯁꯐꯥꯌꯔꯁꯦ ꯇꯧꯕ ꯑꯗꯩꯗꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯅ ꯖꯣꯇꯣ ꯏꯁꯇꯦꯠꯃꯦꯟ ꯄꯤꯔꯤꯁꯦ ꯂꯧꯃꯥꯏꯖꯤꯡꯗ ꯄꯤꯔꯤꯕꯅꯦꯕ ꯂꯥꯟꯁꯦ ꯇꯧꯔꯔꯣꯏ ꯂꯥꯟꯁꯦ ꯂꯦꯞꯄꯅꯤ ꯈꯣꯠꯂꯅꯤ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯕꯖꯥꯔ ꯍꯥꯡꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯉꯔꯥꯡ 5 days ꯂꯥꯟ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗꯨꯗ ꯑꯣꯏꯜ ꯄ꯭ꯔꯥꯏꯁꯁꯤ ꯌꯥꯝꯅ ꯗ꯭ꯔꯣꯞ ꯑꯣꯏꯈ꯭ꯔꯕ 9% ꯀꯩꯅꯣ ꯗ꯭ꯔꯣꯞ ꯑꯣꯏ ꯑꯣꯏꯜ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯃꯥꯗꯩꯗꯤ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯦꯜ ꯃꯥꯗ꯭ꯔꯦ ꯑꯇꯩ ꯑꯇꯩ ꯄꯣꯠ ꯃꯈꯩꯁꯦ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯁꯦ ꯃꯥꯗꯤ ꯁꯤꯌꯔ ꯕꯖꯥꯔꯗ ꯄꯩꯁꯥ ꯂꯒꯥꯏꯔꯤꯕꯅꯤꯗꯣ IDF ꯌꯥꯎꯔꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅꯕꯨ ꯁꯥꯏꯠꯇ ꯊꯝꯃꯤꯕꯅꯤ ꯁꯥꯏꯠꯇ ꯊꯝꯃꯤꯕꯅꯤ ꯃꯨꯁꯂꯤꯝꯁꯨ ꯌꯥꯎꯔꯤ ꯃꯥꯗ꯭ꯔꯩꯗꯤ ꯅꯤꯄꯥꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯁꯥꯏꯠꯇ ꯊꯝꯕ ꯍꯥꯏꯕꯨ ꯑꯔꯕ ꯃꯈꯩꯒ ꯂꯥꯟꯁꯤ ꯇꯧꯅꯔꯛꯄꯗ ꯏꯁꯇꯦꯠꯃꯦꯟ ꯄꯤꯅꯅꯤꯡꯉꯥꯏ ꯊꯣꯛꯂꯒ ꯑꯥꯔꯕꯤꯅ ꯑꯃꯅ ꯂꯥꯎꯍꯜ ꯈꯣꯡꯍꯜꯕꯩ ꯊꯝꯃꯤꯅ ꯒꯨꯂꯥꯝꯅꯤ ꯒꯨꯂꯥꯝꯒꯤ ꯃꯑꯣꯡꯗ ꯊꯝꯃꯤꯕꯅꯤ ꯑꯗꯨ ꯃꯈꯩꯗꯤ ꯂꯣꯏꯅ ꯖꯍꯟꯅꯃꯤ ꯉꯥꯛꯇꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯗꯥꯏꯔꯦꯛ ꯃꯈꯣꯏ ꯃꯈꯩꯗꯨ ꯖꯍꯟꯅꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯏꯟꯗꯥꯏꯔꯦꯛ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯑꯗꯨ ꯃꯈꯩꯗꯨ ꯖꯣꯇꯣ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯕ ꯃꯈꯩꯗꯨ ꯂꯣꯏ ꯆꯪꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯏꯔꯥꯟꯅ ꯄꯥꯝꯂꯤꯁꯤꯅꯕꯨ ꯍꯧꯖꯤꯛꯇ ꯊꯣꯛꯀꯤꯔꯤꯉꯩꯁꯤꯗ ꯐꯖꯅ ꯊꯣꯛꯀꯤꯍꯧꯔꯒꯦ ꯁꯤꯅꯤ ꯅꯩꯔꯤꯉꯩꯁꯤꯗꯅꯦ ꯐꯖꯅ ꯃꯐꯝ ꯑꯃ ꯅꯥꯏꯍꯧꯔꯒꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯖꯤꯁꯇꯔ ꯏꯔꯥꯟꯅ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈ꯭ꯔꯤꯁꯦ ꯁꯦꯂꯨꯠ ꯇꯧꯅꯤꯡꯉꯥꯏꯅꯤ ꯃꯈꯣꯏꯒꯤ ꯇꯦꯜ ꯑꯕꯤꯕ ꯃꯥꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯇꯦꯜ ꯑꯕꯤꯕ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯁꯤꯗ ꯕꯤꯜꯗꯤꯡ ꯀꯨꯜꯒꯤ ꯃꯊꯛꯇꯅꯤ ꯗꯤꯁꯇ꯭ꯔꯣꯏ ꯑꯣꯏꯈ꯭ꯔꯤꯁꯦ ꯉꯁꯤꯒꯤ ꯏꯔꯥꯟꯒꯤ ꯏꯁꯇ꯭ꯔꯥꯏꯛꯁꯤꯗ ꯕꯤꯜꯗꯤꯡ ꯀꯨꯜꯒꯤ ꯃꯊꯛꯇ ꯗꯦꯃꯦꯖꯅꯤ ꯍꯥꯏ ꯃꯈꯣꯏꯒꯤ ꯕꯤꯔ ꯁꯦꯕꯥ ꯃꯥꯗ꯭ꯔꯩꯗꯤ ꯇꯦꯜ ꯑꯕꯤꯕ ꯑꯁꯤꯅꯆꯤꯡꯕꯅ ꯑꯗꯣ ꯏꯔꯥꯟꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤꯅꯕꯨ ꯇꯧꯔꯤꯉꯩꯁꯤꯗ ꯇꯧꯍꯧꯔꯒꯦꯁꯤꯅꯕ ꯁꯤꯁꯐꯥꯌꯔ ꯈꯔ ꯑꯗꯨꯅꯅꯤ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯤꯗꯣ ꯏꯔꯥꯟꯒꯤ ꯇꯔꯞꯇ ꯅꯥꯔꯛ ꯃꯃꯥꯡꯗ ꯑꯞꯗꯦꯠꯅꯤ ꯀꯨꯅꯣ ꯁꯤꯁꯐꯥꯌꯔ ꯂꯩꯇꯦ ꯀꯨꯅꯣ ꯀꯩꯅꯣꯝ ꯂꯩꯇꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯉꯦꯒ ꯇꯧꯕ ꯂꯦꯞꯅꯤꯡꯉꯦ ꯂꯦꯞꯄ ꯑꯗꯨ ꯌꯥꯔꯣꯏꯁꯤꯅꯤ ꯁꯤꯁꯐꯥꯌꯔ ꯑꯣꯏꯔꯦ ꯄꯥꯔꯃꯤꯅꯦꯟ ꯑꯦꯔꯤꯌꯥꯁꯤꯒꯤ ꯑꯣꯏꯅ ꯁꯤꯁꯐꯥꯌꯔ ꯑꯃꯁꯨꯡ ꯄꯥꯔꯃꯤꯅꯦꯟ ꯑꯣꯏꯅ ꯏꯔꯥꯛꯇꯒꯤꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯐꯣꯔꯁ ꯊꯣꯛꯈ꯭ꯔꯦ ꯏꯔꯥꯛꯇꯒꯤ ꯏꯔꯥꯛ ꯊꯥꯗꯣꯛꯑꯒ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯦꯝꯕꯦꯁꯤ ꯑꯃ ꯄꯨꯔꯥ ꯀ꯭ꯂꯣꯁ ꯑꯣꯏꯈ꯭ꯔꯦ ꯁꯤꯒꯤ ꯔꯤꯖꯟꯗꯒꯤꯁꯨ ꯏꯔꯥꯟꯅꯔꯁꯤ ꯊꯣꯛꯄ ꯂꯥꯛꯈꯤꯅꯤ ꯁꯤꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯑꯣꯏꯒꯦꯔꯥ ꯀꯇꯔ ꯑꯣꯏꯒꯦꯔꯥ ꯗꯨꯕꯥꯏ ꯑꯣꯏꯒꯦꯔꯥ ꯚꯦꯔꯦꯟ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯊꯣꯛꯄ ꯂꯥꯛꯈꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯁꯐꯥꯌꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯁꯤꯁꯐꯥꯌꯔ ꯍꯥꯏꯕꯕꯨ ꯏꯔꯥꯟꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯤꯁꯦ ꯃꯥꯡꯈ꯭ꯔꯤꯁꯦ ꯁꯣꯛꯈ꯭ꯔꯤꯕ ꯆꯥꯏꯈ꯭ꯔꯤꯕ ꯇꯣꯏꯈ꯭ꯔꯤꯕ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯝꯕꯒꯤ ꯄꯩꯁꯥ ꯑꯗꯨ ꯃꯈꯩꯗꯨ ꯄꯤꯕꯒꯤ ꯃꯇꯨꯡꯗꯅꯤ ꯀꯤꯂꯤꯌꯥꯔꯅꯤ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯃꯁꯨꯡ IRGCꯒꯤ ꯇꯔꯞꯇꯒꯤ ꯏꯔꯥꯟꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯇꯔꯞꯇꯒꯤ
ꯏꯔꯥꯟ ꯁꯥꯡꯅ ꯂꯥꯟ ꯇꯧꯕꯒꯤ ꯐꯤꯕꯝꯗꯅꯤ ꯂꯩꯔꯤꯁꯦ ꯏꯔꯥꯟꯗ ꯃꯤꯁꯥꯏꯜ ꯋꯥꯠꯇꯦ ꯏꯔꯥꯟꯗ ꯗ꯭ꯔꯣꯟ ꯋꯥꯠꯇꯦ ꯏꯔꯥꯟ ꯊꯥ ꯑꯃꯗ ꯗ꯭ꯔꯣꯟ 1,000,000 ꯁꯥꯕ ꯉꯝꯃꯤ ꯍꯥꯏ ꯃꯤꯁꯥꯏꯜꯁꯤ ꯊꯥ ꯑꯃꯗ ꯏꯔꯥꯟ 100,000 ꯍꯦꯟꯅ ꯁꯥꯕ ꯉꯝꯃꯤ ꯍꯥꯏ ꯊꯥ ꯑꯃꯗ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯍꯧꯖꯤꯛ ꯀꯔꯤꯒꯤꯅꯣꯅ ꯂꯥꯟ ꯂꯦꯞꯀꯗꯣꯏꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯂꯣ ꯃꯈꯣꯏꯒꯤ ꯏꯌꯥꯔ ꯗꯤꯐꯦꯟꯁ ꯊꯕꯛ ꯁꯨꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯏꯟꯇꯔꯁꯦꯞꯇꯔ ꯊꯕꯛ ꯁꯨꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣꯅꯦ ꯍꯧꯖꯤꯛ ꯂꯥꯟ ꯂꯦꯞꯀꯗꯧꯔꯤꯁꯦ ꯍꯥꯏꯕꯤꯔꯛꯂꯣ ꯃꯃꯥꯡꯉꯩꯗꯅꯥꯕ ꯂꯥꯟ ꯂꯦꯞꯀꯅꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯏꯟꯇꯔꯁꯦꯞ ꯇꯧꯔꯤꯉꯩꯗꯅꯥꯕ ꯂꯥꯟ ꯂꯦꯞꯀꯗꯧꯁꯦ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯁꯦꯞ ꯇꯧꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯤ ꯅꯥꯕ ꯏꯔꯥꯟꯅ ꯍꯤꯠ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯔꯤꯕꯅꯥꯕ ꯏꯔꯥꯟꯅ ꯇꯥꯍꯟꯅꯤꯡꯕ ꯃꯐꯝꯗ ꯍꯧꯖꯤꯛ ꯇꯥꯍꯜꯂꯤꯕꯅꯤ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯀꯔꯤꯒꯤꯅꯣꯕ ꯏꯔꯥꯟꯅ ꯁꯤꯁꯐꯥꯌꯔ ꯇꯧꯒꯗꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯁꯨ ꯈꯟꯊꯗꯅ ꯌꯦꯡꯉꯣ ꯏꯔꯥꯟꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯛꯂꯒꯅꯦ ꯀꯔꯤꯒꯤꯅꯣ ꯏꯔꯥꯟꯅ ꯁꯤꯁꯐꯥꯌꯔ ꯇꯧꯒꯗꯕꯁꯦ ꯏꯔꯥꯟꯒꯤ ꯀꯔꯤ ꯈꯣꯠꯇꯤ ꯑꯣꯏ ꯏꯔꯥꯟꯗ ꯁꯍꯤꯗ ꯑꯣꯏꯔꯤꯁꯤ ꯃꯤꯆꯝ ꯈꯔ ꯃꯃꯥꯡꯗ ꯆꯨꯝꯃꯤꯀꯣ ꯏꯔꯥꯟꯒꯤ ꯃꯀꯣꯛ ꯆꯤꯡꯂꯕ ꯈꯔ ꯑꯗꯨꯕꯨꯗꯤ ꯂꯥꯟ ꯇꯧꯔꯗꯤ ꯌꯥꯎꯒꯗꯧꯔꯤ ꯂꯥꯟ ꯇꯧꯕꯗ ꯌꯥꯎꯔꯒꯁꯨ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯃꯑꯣꯡꯉꯩꯗ ꯏꯔꯥꯟꯒꯤ ꯀꯨꯔꯁꯤ 8ꯅꯤ ꯊꯥꯗꯅ ꯂꯩꯔꯤꯁꯦ ꯀꯨꯔꯁꯤ 8ꯁꯤ ꯑꯃꯃꯝ ꯀꯦꯜꯈ꯭ꯔꯁꯨ ꯑꯃ ꯀꯦꯜꯈ꯭ꯔꯁꯨ ꯑꯃ ꯍꯧꯒꯠꯂꯛꯀꯗꯧ ꯑꯃ ꯀꯦꯜꯈ꯭ꯔꯁꯨ ꯑꯃ ꯍꯧꯒꯠꯂꯛꯀꯗꯧꯔꯤꯅꯤ ꯑꯗꯨꯅ ꯏꯔꯥꯟꯗ ꯂꯥꯟ ꯂꯦꯞꯄꯩ ꯋꯥ ꯂꯩꯇꯦ ꯏꯔꯥꯟ ꯍꯥꯏꯕꯕꯨ ꯄꯨꯔꯥ ꯃꯤꯗꯤꯜ ꯏꯁꯁꯤ ꯁꯥꯟꯇꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯈꯇꯝ ꯑꯜ ꯑꯝꯕꯤꯌꯥꯒꯤ ꯇꯔꯞꯇꯒꯤ ꯏꯔꯥꯟꯅ ꯂꯥꯟ ꯇꯧꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯠꯇꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯅꯠꯇꯦ ꯍꯥꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯎꯝꯃꯥ ꯃꯈꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯐꯤꯂꯤꯁꯇꯤꯟꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯑꯗꯨꯏ ꯃꯇꯨꯡꯗ ꯍꯃꯥꯁꯅ ꯀꯔꯤ ꯏꯁꯇꯦꯠꯃꯦꯟ ꯑꯃ ꯄꯤꯔꯛꯈ꯭ꯔꯦꯗꯣ ꯍꯃꯥꯁꯅ ꯍꯥꯏꯔꯛꯏꯗꯨ ꯇꯥꯗ꯭ꯔꯣ ꯏꯔꯥꯟꯕꯨ ꯁꯥꯄꯣꯔꯠ ꯇꯧ ꯍꯥꯏꯅ ꯏꯔꯥꯟꯅ ꯊꯦꯡꯅꯔꯤꯁꯦ ꯑꯩꯈꯣꯏꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ ꯍꯥꯏꯅ ꯕ꯭ꯔꯣ ꯂꯥꯟꯁꯤꯁꯨ ꯇꯧꯔꯣ ꯂꯥꯟ ꯇꯧꯅꯔꯤ ꯂꯥꯟ ꯌꯥꯝ ꯀꯟꯅ ꯇꯧꯅꯔꯤ ꯏꯖꯔꯥꯌꯦꯜꯅ ꯏꯔꯥꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯐꯔꯗꯤ ꯏꯖꯔꯥꯌꯦꯜꯅ ꯏꯔꯥꯟ ꯏꯖꯔꯥꯌꯦꯜꯁꯦ ꯂꯣꯏꯖꯤꯟꯒꯅꯤꯗ ꯃꯃꯩ ꯀꯧꯕ ꯃꯨꯁꯂꯤꯝ ꯑꯃ ꯖꯤꯌꯨꯁꯀꯤ ꯃꯤꯆꯪ ꯇꯧꯔꯦ ꯕ꯭ꯔꯣ ꯑꯃꯨꯛꯇ ꯚꯥꯞ ꯇꯥꯕꯤꯔꯛꯎ ꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅꯤꯀꯣ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯕꯨ ꯕꯦꯁ ꯂꯥꯡ ꯄꯤꯗꯅ ꯃꯈꯣꯏꯒꯤ ꯏꯌꯥꯔ ꯏꯁꯄꯦꯁ ꯈꯔ ꯁꯤꯖꯤꯟꯅꯍꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯃ ꯂꯩꯔꯦꯀꯣ ꯑꯃꯅꯕꯨ ꯌꯨ ꯑꯦ ꯏ ꯍꯥꯏꯔꯤꯕ ꯗꯨꯕꯩꯁꯦ ꯌꯨ ꯑꯦ ꯏ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯁꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯁꯤꯗ ꯂꯩꯕꯒꯤ ꯉꯥꯡꯕ ꯌꯥꯗꯕꯩ ꯋꯥꯅꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏꯁꯤꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯉꯥꯡꯅꯤꯡꯕꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯆꯤꯟꯕꯟꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯇꯥꯡꯁꯤꯗꯁꯨ ꯌꯥꯝ ꯁꯥꯊꯤꯟ ꯆꯩꯅꯤꯡꯕꯅꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯆꯤꯡꯂ ꯃꯈꯩꯁꯦ ꯑꯗꯨꯃꯛꯄꯨ ꯌꯥꯗꯦ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯉꯥꯡꯖꯗ꯭ꯔꯕꯅꯤ ꯁꯤꯗ ꯏꯔꯥꯟ ꯃꯅꯨꯡꯗ ꯖꯣꯇꯣ ꯊꯣꯛꯏꯕ ꯐꯤꯕꯝ ꯃꯈꯩꯁꯦ ꯍꯃꯥꯁ ꯍꯤꯖꯕꯨꯜꯂꯥ ꯄꯥꯔꯒ ꯂꯥꯟꯁꯤ ꯏꯇꯥꯎ ꯅꯠꯇꯦꯁꯦ ꯇꯧꯕꯕꯨꯗꯤ ꯇꯧꯕ ꯌꯥꯕꯅꯤ ꯑꯗꯨ ꯂꯥꯟꯁꯤ ꯏꯔꯥꯟꯅ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅꯅꯤ ꯇꯧꯔꯛꯈ꯭ꯔꯤꯁꯦ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯟꯗꯅ ꯌꯦꯡꯉꯛꯑꯕꯅꯤ ꯂꯥꯟꯁꯦ ꯍꯧꯔꯛꯄꯗꯒꯤ ꯑꯍꯥꯟꯕꯗ ꯃꯈꯣꯏꯒꯤ ꯔꯥꯗꯥꯔ ꯄꯨꯝꯅꯃꯛ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯁꯤꯗ ꯂꯩꯔꯤꯕ ꯕꯦꯁ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯦ ꯑꯗꯨꯏ ꯃꯇꯨꯡꯗꯅꯤ ꯏꯔꯥꯟꯅ ꯇꯂꯞ ꯇꯂꯞ ꯃꯤꯁꯥꯏꯜꯁꯦ ꯃꯄꯥꯡꯒꯜꯁꯦ ꯄꯤꯔꯛꯏꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯟꯊꯗꯅ ꯉꯥꯎꯇ ꯆꯣꯡꯁꯤꯜꯂꯒ ꯏꯖꯔꯥꯌꯦꯜꯒꯨꯝꯅ ꯑꯃꯦꯔꯤꯀꯥꯒꯨꯝꯅ ꯃꯈꯣꯏꯒꯤ ꯏꯌꯥꯔ ꯀꯦꯔꯤꯌꯔ ꯑꯅꯤꯃꯛꯁꯨ ꯆꯦꯟꯈ꯭ꯔꯦ ꯑꯔꯥꯕꯤꯌꯟꯁꯦ ꯃꯥꯗ꯭ꯔ ꯒꯜꯐ ꯄꯥꯔꯁꯤꯌꯥꯟ ꯒꯜꯐ ꯃꯥꯗ꯭ꯔ ꯒꯜꯐ ꯑꯣꯐ ꯑꯣꯃꯥꯟ ꯑꯁꯤꯗꯒꯤ ꯂꯣꯏꯅ 1,000,000 ꯂꯥꯞꯅ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯇꯥꯔꯒꯦꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯈꯇꯝ ꯑꯜ ꯑꯝꯕꯤꯌꯥꯒꯤ ꯇꯔꯞꯇ ꯍꯥꯏꯔꯛꯏꯁꯤꯅꯕꯨ ꯏꯔꯥꯟꯒꯤ ꯍꯧꯖꯤꯛ ꯇꯥꯔꯒꯦꯠꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯅꯦꯚꯤꯁꯦ ꯅꯦꯚꯤꯒꯤ ꯖꯍꯥꯖ ꯃꯈꯩꯁꯦ ꯑꯁꯤꯗꯅꯦ ꯍꯥꯏ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯇꯥꯔꯒꯦꯠꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯄꯥꯎ ꯑꯃꯒ ꯊꯣꯛꯂꯛꯏꯕꯕꯨ ꯃꯈꯣꯏꯒꯤ ꯒꯔꯜ ꯐꯣꯔꯠ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯗ ꯃꯩ ꯆꯥꯛꯄꯁꯦ ꯃꯈꯣꯏꯒꯤ ꯅꯦꯚꯤꯒꯤ ꯂꯥꯟꯃꯤ ꯃꯈꯩꯅ ꯃꯩ ꯊꯥꯗꯣꯛꯄꯅꯦ ꯍꯥꯏ ꯑꯁꯤꯗ ꯆꯥꯛꯈ꯭ꯔꯤꯁꯤ ꯃꯈꯣꯏꯒꯤ ꯗꯣꯕꯤ ꯂꯩꯇ꯭ꯔꯥꯅ ꯐꯤ ꯁꯨꯐꯝ ꯑꯗꯨꯗ ꯁꯤꯠ 400ꯀꯤ ꯃꯊꯛꯇ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯤ ꯃꯈꯩꯁꯤ ꯂꯣꯏꯅ ꯃꯄꯥꯟꯗ ꯍꯤꯞꯈꯤꯕꯅꯥꯕ ꯈꯔꯅꯤꯁꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕꯗ ꯀꯝꯁꯦ ꯀꯝ ꯊꯥ ꯑꯃ ꯃꯈꯥꯏ ꯊꯥ ꯑꯅꯤꯔꯣꯝ ꯆꯪꯒꯅꯤ ꯁꯤꯅꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯖꯍꯥꯖꯇꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯒꯤ ꯏꯌꯥꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔ ꯑꯝꯇꯁꯨ ꯂꯩꯇꯦ ꯗꯤꯁꯇ꯭ꯔꯣꯌꯔ ꯑꯝꯇꯁꯨ ꯂꯩꯇꯦ ꯕꯁ ꯍꯧꯖꯤꯛ ꯍꯥꯏꯕꯕꯨ ꯑꯣꯟꯊꯣꯛꯅ ꯂꯥꯞꯅ ꯄꯥꯏꯔꯛꯂꯒ ꯊꯥꯎ ꯍꯥꯜꯂꯒ ꯑꯗꯨꯁꯨ ꯏꯔꯥꯟ ꯃꯅꯨꯡꯗ ꯆꯪꯕ ꯅꯠꯇꯦꯀꯣ ꯃꯈꯣꯏꯒꯤ ꯖꯦꯠ ꯐꯥꯏꯇꯔ ꯃꯈꯩꯁꯦ ꯏꯔꯥꯟꯒꯤ ꯃꯅꯨꯡ ꯌꯧꯅ ꯆꯪꯕꯅ ꯇꯥꯕ ꯁꯥꯔꯐꯦꯁ ꯑꯦꯇꯦꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯏꯖꯔꯥꯌꯦꯜꯒꯤ ꯇꯔꯞꯇ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ F-22 F-16 F-35 ꯏꯟꯚꯤꯖꯤꯕꯜ ꯏꯌꯥꯔꯀ꯭ꯔꯥꯐ ꯍꯥꯏ ꯃꯊꯛꯇ ꯃꯥꯡꯉꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯏꯌꯥꯔꯀ꯭ꯔꯥꯐꯇꯨ ꯏꯟꯇꯔꯁꯦꯞ ꯇꯧꯔꯒ ꯍꯤꯠ ꯇꯧꯔꯒ ꯂꯧꯊꯈꯔꯤꯕꯅꯤꯀꯣ ꯂꯧꯊꯕꯁꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯀꯔꯤꯝꯇ ꯁꯣꯛꯇꯦ ꯁꯦꯐ ꯂꯦꯟꯗꯤꯡ ꯑꯣꯏꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥꯒꯤ ꯕꯦꯁ ꯑꯝꯗ ꯍꯥꯏꯅ ꯃꯗꯨ ꯂꯦꯟꯗꯤꯡ ꯑꯣꯏꯕꯒꯤ ꯐ꯭ꯂꯥꯏꯠꯇꯨꯒꯤ ꯃꯥꯗ꯭ꯔꯦ ꯃꯣꯏ ꯏꯌꯥꯔꯀ꯭ꯔꯥꯐꯇꯨꯒꯤ ꯐꯣꯇꯣ ꯑꯃ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠꯁꯦ ꯁꯣꯛꯇꯦ ꯑꯩꯈꯣꯏꯒꯤ ꯖꯦꯠ ꯐꯥꯏꯇꯔꯁꯦ ꯁꯣꯛꯇꯦ ꯍꯥꯏꯅ ꯑꯞꯗꯦꯠ ꯑꯃꯐꯥꯎ ꯂꯥꯛꯇꯕ
ꯏꯇꯥꯎ ꯑꯩ SMS ꯂꯧꯈꯠꯂꯛꯀꯦ ꯁꯥꯎꯅꯤꯡꯉꯤ ꯀꯔꯥꯏꯅ ꯅꯪꯒꯤ SMS ꯇꯣ ꯑꯩꯁꯨ ꯂꯩꯔꯦ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯏꯖꯔꯥꯏꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯊꯨꯒꯥꯏꯔꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯜꯂ ꯊꯨꯒꯥꯏꯔꯒ ꯕ꯭ꯔꯣ ꯄꯥꯎ ꯃꯆꯥꯇꯅ ꯄꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯑꯗꯨ ꯑꯩꯅ ꯄꯥꯎꯁꯤ ꯈꯔ ꯂꯜꯍꯜꯂꯤꯁꯦ ꯌꯦꯡꯅꯤ ꯅꯣꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯌꯥꯝꯃꯤꯅꯦꯍꯦ ꯅꯣꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯌꯥꯝꯃꯤ ꯅꯈꯣꯏ ꯃꯌꯥꯝꯅꯁꯨ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯀꯣꯡꯒꯥꯏ ꯑꯃ ꯍꯧꯖꯤꯛ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯦꯕ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯂꯒ ꯃꯗꯩ ꯂꯥꯏꯛ ꯂꯥꯡꯁꯦ ꯇꯧꯁꯤꯜꯂꯝꯃꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯗꯕ ꯂꯦꯕꯅꯟꯒꯤ ꯂꯤꯇꯥꯟꯒꯤ ꯂꯦꯕꯅꯟꯒꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯂꯤꯇꯥꯅꯤ ꯔꯤꯚꯔ ꯍꯥꯏꯔꯗꯣ ꯑꯗꯨꯗ ꯂꯩꯔꯤꯕ ꯕ꯭ꯔꯤꯖ ꯄꯨꯝꯅꯃꯛ ꯑꯃꯦꯔꯤꯀꯥ ꯏꯖ꯭ꯔꯥꯏꯜꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯚꯤꯂꯦꯖ ꯑꯃꯒ ꯁꯝꯅꯕ ꯕ꯭ꯔꯤꯖ ꯄꯨꯝꯅꯃꯛ ꯇꯥꯎꯟ ꯑꯃꯒ ꯁꯝꯅꯕ ꯕ꯭ꯔꯤꯖ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯃꯦꯟ ꯃꯛꯁꯠ ꯍꯥꯏꯕꯕꯨ ꯑꯗꯨꯅꯤ ꯕ꯭ꯔꯣ ꯅꯪꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝꯅ ꯑꯆꯨꯝꯕꯗ ꯄꯥꯎ ꯄꯥꯕꯤꯌꯨ ꯃꯥꯅꯦ ꯑꯩꯁꯨ ꯑꯆꯨꯝꯕꯗꯨꯇꯅꯤ ꯀꯔꯤꯒꯤ ꯑꯩꯁꯨ ꯄꯥꯎꯗꯨ ꯃꯌꯥꯝ ꯑꯃ ꯅꯞꯆꯜꯂꯒ ꯄꯥꯎꯗꯨ ꯄꯤꯕꯗꯤ ꯌꯥꯏ ꯃꯗꯨꯅꯅꯤ ꯈꯔ ꯂꯜꯂꯤꯁꯦ ꯌꯥꯝꯅ ꯌꯦꯡ ꯊꯤꯔꯒ ꯃꯌꯥꯝꯅ ꯁꯥꯎꯔꯛꯀꯅꯤꯔꯥ ꯃꯆꯤꯟ ꯊꯤꯕ ꯇꯥꯅꯤꯔꯥ ꯍꯥꯏꯅ ꯌꯦꯡꯊꯤꯔꯒꯅ ꯑꯩꯁꯨ ꯄꯤꯖꯔꯤꯁꯦ ꯖꯣ ꯈꯔ ꯈꯪꯖꯕꯗꯣ ꯅꯦꯇꯟ ꯌꯥꯍꯨꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯤꯅꯦꯍꯦ ꯏꯔꯥꯟꯒꯤ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯁꯤ ꯃꯈꯩꯁꯤꯅ ꯃꯗꯨꯃꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯃꯐꯝ ꯐꯪꯗꯗꯅꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯁꯦꯞꯇꯔ ꯑꯃ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯏ ꯂꯩꯐꯝꯗꯨ ꯐꯖꯅ ꯈꯪꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯣꯏꯔꯅꯤꯅꯦ ꯃꯥꯁꯨ ꯃꯊꯛ ꯀꯥꯔꯅꯤꯅꯦꯍꯦ ꯁꯣꯏꯗ꯭ꯔꯕꯅꯤꯅꯦꯍꯦ ꯉꯥꯏꯔꯤꯕꯅꯤꯅꯦꯍꯦ ꯃꯥꯏꯁꯨ ꯃꯐꯝꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯐꯝꯁꯦ ꯐꯪꯗꯗꯅ ꯅꯥꯕ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯏꯔꯥꯟꯒꯤꯁꯨ ꯑꯦꯖꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯏꯖ꯭ꯔꯥꯏꯜ ꯃꯅꯨꯡꯗ ꯂꯩꯇꯦ ꯔꯥꯖꯦꯁꯇꯔ ꯃꯈꯣꯏꯒꯤ ꯃꯨꯁꯥꯠꯀꯤ ꯂꯩꯕꯒꯨꯝ ꯏꯔꯥꯟꯒꯤꯁꯨ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯉꯥꯏꯔꯤꯕꯅꯥꯕ ꯃꯐꯝ ꯆꯥꯕ ꯐꯖꯅ ꯑꯦꯀꯨꯔꯦꯠ ꯍꯥꯏꯕꯗꯨꯕꯨ ꯄꯨꯔꯥ ꯃꯥꯒꯤ ꯂꯩꯐꯝꯁꯦ ꯈꯪꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯏ ꯃꯊꯛꯇꯁꯨ ꯇꯥꯗꯧꯔꯕꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯩꯗꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯃꯀꯣꯛ ꯆꯤꯡꯂꯕ ꯃꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯃꯆꯥ ꯅꯍꯜ ꯃꯊꯤꯕꯣꯡ ꯃꯔꯤꯜ ꯆꯥꯏꯔꯛꯄꯗꯨꯁꯨ ꯃꯊꯛ ꯀꯥꯈ꯭ꯔ ꯃꯥꯜꯂꯦ ꯄꯥꯎ ꯂꯥꯛꯇ꯭ꯔꯦ ꯅꯦꯇꯟ ꯌꯥꯍꯨꯁꯤ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛ ꯗꯤꯃꯣꯅꯥ ꯁꯥꯏꯠꯇ ꯑꯃ ꯁꯥꯏꯠꯇ ꯑꯗꯨꯝ ꯏꯁꯇꯦꯠꯃꯦꯟꯁꯤ ꯄꯤꯔꯤ ꯃꯥꯁꯤ ꯁꯤꯗ꯭ꯔꯤꯅꯦꯍꯦ ꯃꯥꯁꯤ ꯃꯊ꯭ꯋꯥꯏ ꯈꯔ ꯀꯜꯂꯤꯅꯦꯍꯦ ꯂꯤꯝꯕꯣꯞ ꯀꯨꯝꯕ ꯖꯥꯠꯅꯤ ꯃꯥꯁꯤ ꯂꯤꯝꯕꯣꯞ ꯂꯤꯟꯈꯥꯛꯀꯨꯝꯕ ꯖꯥꯠꯅꯤ ꯈꯪꯉꯤꯕ꯭ꯔꯅꯤ ꯂꯤꯜꯈꯥꯛꯀꯨꯝꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯇꯣꯞ ꯑꯃꯠꯇ ꯊꯝꯕꯤꯌꯨ ꯁꯌꯦꯠ ꯋꯥꯍꯤꯠ ꯑꯩꯒꯤ ꯀꯣꯃꯦꯟ ꯐꯨꯜ ꯁꯄꯣꯔꯠ ꯏꯔꯥꯟ ꯐꯨꯜ ꯁꯄꯣꯔꯠ ꯂꯣꯏꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯏꯔꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟꯇ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯁꯨ ꯍꯤꯟꯗꯨ ꯚꯥꯏ ꯃꯈꯩꯅ ꯌꯥꯝ ꯐꯖꯅ ꯗꯣꯅꯦꯠ ꯇꯧꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯝꯕꯦꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯈꯣꯏꯒꯤ ꯕꯥꯔ ꯀꯣꯠꯇꯣ 1,000 ꯊꯥꯖꯤꯟꯕ 2,000 ꯊꯥꯖꯤꯟꯕ ꯃꯇꯦꯡꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯋꯤ ꯖꯃꯨ ꯀꯥꯁꯃꯤꯔ ꯗꯤꯜꯂꯤ ꯕꯣꯝꯕꯦ ꯌꯨ ꯄꯤ ꯍꯔꯤꯌꯥꯅꯥ ꯕꯤꯍꯥꯔ ꯇꯨꯍꯥꯔ ꯂꯣꯏꯅꯃꯛꯇꯒꯤ ꯃꯈꯣꯏꯒꯤ ꯕꯥꯔꯀꯣꯠꯇꯨꯗ 1,000 2,000 3,000 ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯑꯣꯏꯕꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕꯅꯤ ꯃꯌꯥꯝꯅ ꯑꯆꯨꯝꯕ ꯑꯣꯏꯗꯅ ꯑꯃꯈꯛꯅ ꯃꯥꯒꯤ ꯀꯣꯃꯦꯟꯗꯨꯗ ꯏꯔꯛꯏꯕꯕꯨ ꯑꯩꯗꯤ ꯄꯨꯔꯥ ꯃꯣꯗꯤꯒꯤ ꯚꯛꯅꯤ ꯃꯣꯗꯤꯒꯤ ꯑꯩ ꯄꯨꯔꯥ ꯁꯞꯄꯣꯔꯇꯔꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯏꯔꯥꯟꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯅ 2,000 ꯃꯥꯅ ꯀꯥꯞꯆꯜꯂꯤꯗꯣ ꯀꯔꯤ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕꯗ ꯆꯠꯄꯗꯣ ꯀꯔꯤ ꯍꯥꯏꯕꯗꯤ ꯂꯥꯟꯗꯦ ꯍꯥꯏꯕꯗꯣ ꯈꯪꯕꯗꯣ ꯀꯔꯤ ꯍꯥꯏꯕꯗꯤ ꯖꯤꯁꯇꯔꯥ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯗꯤꯜ ꯇꯧꯅꯔꯤꯕꯒꯤ ꯇꯟꯖꯥꯗꯨꯗ ꯌꯥꯅꯕꯒꯤ ꯃꯇꯥꯡꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯀꯩꯅꯣꯝꯅꯕ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯕ ꯑꯗꯨꯅ ꯑꯇꯩ ꯀꯣꯝꯃꯨꯅꯤꯇꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅ ꯖꯨ ꯑꯣꯏꯒꯦꯔꯥ ꯍꯤꯟꯗꯨ ꯑꯣꯏꯒꯦꯔꯥ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯒꯦꯔꯥ ꯃꯥꯗ꯭ꯔꯦ ꯑꯇꯩ ꯑꯣꯏꯒꯦꯔꯥ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛꯅ ꯏꯔꯥꯟꯕꯨ ꯁꯞꯄꯣꯔꯠ ꯇꯧ ꯌꯥꯕ ꯖꯤꯁꯇꯔꯥ ꯏꯔꯥꯟꯅ ꯊꯦꯡꯅꯔꯤꯁꯦ ꯑꯃꯦꯔꯤꯀꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯃꯈꯥꯁꯦ ꯃꯤꯗꯜ ꯏꯁꯇꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯁꯨ ꯃꯥꯅ ꯍꯨꯀꯨꯝꯁꯦ ꯆꯂꯥꯏꯔꯤꯕꯅꯦꯕ ꯁꯤꯁꯐꯥꯌꯔ ꯄꯥꯀꯤꯁꯇꯥꯟꯒ ꯇꯧꯒꯅꯤ ꯃꯥꯅ ꯑꯥꯗꯩ ꯐꯝꯂꯒ ꯁꯤꯁꯐꯥꯌꯔ ꯃꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯊꯥꯎꯒꯤ ꯇꯧꯒꯅꯤ ꯔꯁꯤꯌꯥꯗꯩ ꯂꯧꯒꯅꯨ ꯔꯁꯤꯌꯥꯗꯩ ꯂꯧꯔꯗꯤ ꯑꯗꯨꯅꯤ ꯑꯇꯥꯅꯤ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯂꯣꯏꯅꯃꯛꯁꯨ ꯒ꯭ꯌꯥꯟꯁꯦ ꯇꯥꯔꯛꯏꯕꯅꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯂꯣꯏꯅꯃꯛꯇ ꯁꯞꯄꯣꯔꯠꯅꯤ ꯁꯞꯄꯣꯔꯠ ꯄꯨꯝꯅꯃꯛꯁꯤꯁꯨ ꯎꯔꯒ ꯃꯈꯣꯏꯁꯨ ꯇꯦꯟꯁꯟ ꯑꯣꯏꯔꯤꯕꯅꯤ ꯏꯖ꯭ꯔꯥꯏꯜꯁꯨ ꯇꯦꯟꯁꯟ ꯑꯣꯏꯔꯤꯕꯅꯤ ꯑꯃꯦꯔꯤꯀꯥꯁꯨ ꯇꯦꯟꯁꯟ ꯑꯣꯏꯔꯤꯕꯅꯤ ꯑꯃꯦꯔꯤꯀꯥꯅꯕꯨ ꯍꯧꯖꯤꯛ ꯀꯝ ꯇꯧꯔꯒ ꯂꯥꯟꯕꯨꯗꯤ ꯃꯈꯣꯏ ꯉꯝꯗ꯭ꯔꯦ ꯂꯥꯟ ꯍꯥꯔꯤꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥ ꯂꯥꯟ ꯂꯣꯏꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥꯒꯤ ꯃꯃꯜ ꯇꯥꯡꯂꯕ ꯔꯥꯗꯥꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯏꯔꯥꯟꯅ ꯕ꯭ꯔꯣ ꯏꯖ꯭ꯔꯥꯏꯜꯒꯤ ꯊꯨꯒꯥꯏꯔꯛꯀꯅꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯁꯤ ꯌꯦꯡꯉꯨ ꯏꯖ꯭ꯔꯥꯏꯜꯗ ꯀꯥꯏꯕ ꯑꯣꯏꯒꯦꯔꯥ ꯏꯔꯥꯟꯗ ꯀꯥꯏꯕ ꯑꯣꯏꯒꯦꯔꯥ ꯂꯤꯛ ꯑꯣꯏꯕ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯃꯈꯩꯁꯦ ꯑꯁꯤꯅ ꯃꯈꯣꯏꯗ ꯅꯠꯇꯦ ꯁꯤꯗꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯇꯔꯅꯥꯛ ꯑꯣꯏꯈ꯭ꯔꯕ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯁꯥꯏꯠꯁꯤꯗ ꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯜꯂꯦꯕ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯀꯩꯅꯣꯝꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯅ ꯁꯥꯔꯝꯕ ꯏꯔꯥꯟ ꯃꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯇꯨꯗꯁꯨ ꯕꯨꯁꯦꯔꯗꯨꯗꯁꯨ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯕꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯔꯁꯤꯌꯥꯒꯤ ꯇꯔꯞꯇꯒꯤꯁꯨ ꯀꯟꯗꯦꯝ ꯇꯧꯔꯛꯑꯦꯕ ꯑꯗꯨꯗꯁꯨ ꯌꯨꯔꯦꯅꯤꯌꯝ ꯏꯟꯔꯤꯁꯃꯦꯟ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯏ ꯃꯐꯝꯗꯨꯗꯁꯨ ꯈꯪꯗꯦ ꯂꯣꯠꯇꯨꯅ ꯊꯝꯃꯤꯁꯦ ꯈꯔ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯔꯦꯅꯤꯌꯝꯁꯦ ꯑꯗꯨꯒ ꯏꯔꯥꯟꯒꯤ ꯌꯨꯔꯦꯅꯤꯌꯝ ꯍꯧꯖꯤꯛꯁꯨ ꯁꯍꯤ ꯁꯂꯥꯃꯠꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯂꯩ
ꯑꯗꯨ ꯇꯥꯟꯖꯥꯁꯤꯗ ꯇꯦꯁ ꯃꯆꯥ ꯑꯃꯇꯪ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯄꯦꯜꯒꯅꯤꯕꯅꯤ ꯑꯁꯤꯒꯤ ꯄꯥꯎꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯦꯀꯣ ꯀꯣꯏ ꯍꯧꯔꯛꯂꯦꯗ ꯀꯣꯏ ꯍꯧꯔꯛꯂꯦꯗ ꯅꯍꯥꯟ ꯏꯠꯀꯤ ꯑꯗꯨꯝ ꯃꯄꯨ ꯑꯩꯈꯣꯏ ꯃꯄꯨ ꯈꯔ ꯏꯠ ꯂꯥꯡꯒꯤ ꯈꯔ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧ ꯌꯥꯕꯅꯤ ꯑꯗꯨ ꯑꯩꯁꯨ ꯇꯧꯔꯨꯝꯅꯤ ꯃꯌꯥꯝꯗ ꯀꯔꯤ ꯆꯤꯟꯊꯤꯅꯤ ꯑꯁꯦꯡꯕ ꯋꯥꯗꯨꯅꯤ ꯏꯠ ꯂꯥꯡꯒꯤ ꯃꯈꯣꯏꯒ ꯆꯠꯇꯅ ꯈꯨꯠ ꯁꯥ ꯄꯥꯏꯅꯕ ꯑꯃ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈꯤꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯏꯠ ꯂꯥꯡ ꯂꯣꯏꯔꯕꯅꯤꯅ ꯏꯟꯁꯥ ꯑꯜꯂꯥ ꯈꯥꯛꯑꯅꯤ ꯏꯔꯥꯟꯗꯁꯨ ꯃꯤ 1,500,000 ꯍꯧꯖꯤꯛ ꯌꯧꯕꯗ ꯅꯨꯃꯤꯠ 15ꯅꯤ 16ꯅꯤ ꯁꯨꯕꯁꯤꯗ ꯏꯔꯥꯟꯗꯁꯨ ꯃꯤ 1,500,000 ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯑꯗꯨꯛ ꯍꯦꯟꯖꯟꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯏꯔꯥꯟꯁꯤꯗ ꯃꯤꯁꯤ ꯁꯤꯗ꯭ꯔꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯣꯏꯗꯤ ꯃꯌꯥꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯣꯏ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯁ꯭ꯀꯨꯜ ꯃꯗꯩꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯜ ꯐꯦꯁꯤꯂꯤꯇꯤ ꯒ꯭ꯌꯥꯁ ꯐꯦꯁꯤꯂꯤꯇꯤ ꯌꯥꯝꯅ ꯃꯥꯡꯈ꯭ꯔꯦ ꯏꯔꯥꯟꯗ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯄꯩꯁꯥ ꯄꯤꯔꯝꯃꯨꯁꯤꯅꯤ ꯏꯔꯥꯟ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯁꯐꯤꯌꯥꯔ ꯇꯧꯔꯁꯨ ꯇꯧꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥ ꯉꯥꯡꯕꯁꯨ ꯉꯥꯡꯅꯅꯤ ꯁꯤꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯁꯤꯅꯤ ꯑꯗꯨꯒ ꯖꯣꯇꯣ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯤꯕ ꯄꯥꯎ ꯏꯔꯥꯟꯒꯤ ꯃꯤ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯂꯦ ꯉꯥꯡꯅꯩ ꯑꯗꯨ ꯉꯥꯡꯅꯩ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯅꯥꯔꯛ ꯃꯃꯥꯡꯗ ꯀ꯭ꯂꯤꯌꯥꯔ ꯇꯧꯈ꯭ꯔꯕꯅꯤ ꯀꯨꯅꯣ ꯁꯤꯁꯐꯤꯌꯥꯔ ꯂꯩꯇꯦ ꯀꯨꯅꯣ ꯋꯥ ꯂꯩꯇꯦ ꯁꯤꯁꯐꯤꯌꯥꯔ ꯇꯧꯅꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯃꯈꯩꯗꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯕ ꯀꯣꯏ ꯀꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯁꯤꯗꯤ ꯕ꯭ꯂꯦꯠ ꯊꯥꯗꯦꯗ ꯃꯦꯆꯤꯟꯅꯅꯤ ꯑꯩ ꯕ꯭ꯂꯦꯠ ꯊꯥꯗꯦ ꯑꯩꯒꯤꯁꯤꯗ ꯑꯃꯨꯛꯈꯣꯏ ꯑꯩ ꯕ꯭ꯂꯦꯠ ꯊꯥꯗꯦ ꯃꯦꯆꯤꯟꯅ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯈꯜꯂꯤꯁꯤ ꯀꯌꯥꯝ ꯁꯂꯦꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯈꯜꯂꯤꯁꯤ ꯌꯥꯔꯤꯉꯩꯁꯤꯗ ꯌꯥꯔꯤꯃꯈꯩ ꯅꯩꯊꯣꯛꯍꯧꯒꯦ ꯁꯤꯅꯕ ꯀꯔꯤ ꯍꯥꯏꯕꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯖꯤꯁꯇꯔ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯏꯖ꯭ꯔꯥꯏꯜ ꯃꯅꯨꯡꯗ ꯂꯥꯟ ꯇꯥꯈ꯭ꯔꯤꯁꯦ ꯆꯥꯟꯁ ꯐꯪꯉꯤꯉꯩꯁꯤꯗ ꯌꯥꯔꯤꯉꯩ ꯇꯣꯏꯍꯧꯔꯒꯦ ꯌꯥꯔꯤꯉꯩ ꯇꯧꯍꯧꯔꯒ ꯀꯥꯏꯅ ꯑꯣꯚꯔꯇꯥꯏꯝ ꯁꯨꯗꯅ ꯀꯥꯞꯁꯤꯜꯂꯛꯏꯁꯦ ꯑꯣꯚꯔꯇꯥꯏꯝ ꯁꯨꯔꯛꯏꯕꯅꯕꯅ ꯃꯈꯣꯏꯒꯤ ꯋꯦꯕꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯁꯨꯅꯕ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯛꯈ꯭ꯔꯤꯁꯦ ꯑꯗꯩꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯔꯤꯖꯟꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯏꯌꯥꯔ ꯕꯦꯁ ꯃꯈꯩꯁꯤꯗꯤ ꯂꯣꯏꯔꯕꯅꯤ ꯀꯥꯕꯛ ꯑꯃ ꯌꯥꯎꯖꯔꯣꯏꯗ ꯀꯔꯤꯒꯤ ꯑꯀꯥꯎꯟꯠ ꯌꯥꯎꯔꯣꯏꯗ ꯀꯔꯤꯒꯤ ꯌꯥꯎꯒꯗꯧꯔꯤ ꯌꯥꯎꯔꯣꯏꯗ ꯑꯩꯁꯨ ꯁꯣꯝꯒꯤ ꯃꯤ ꯃꯈꯩꯁꯤꯒꯤꯗꯤ ꯋꯥꯃꯨꯛ ꯍꯥꯏꯔ ꯀꯥꯟꯗꯦꯗ ꯁꯣꯝꯒꯤ ꯃꯤ ꯃꯈꯩꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯈꯣꯏꯁꯤꯗꯤ ꯒꯨꯂꯥꯝꯅꯤ ꯒꯨꯂꯥꯝꯒꯤ ꯍꯥꯂꯠꯇ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ ꯃꯈꯣꯏꯁꯤ ꯒꯨꯂꯥꯝ ꯍꯥꯏꯕꯨ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯈꯣꯏꯁꯤ ꯈꯥꯎ ꯄꯥꯏꯕꯗ ꯂꯩꯔꯤꯕꯅꯤ ꯈꯪꯉꯤꯕ꯭ꯔꯅꯤ ꯁꯤꯗ ꯏꯔꯥꯟꯅ ꯃꯈꯣꯏ ꯃꯊꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯅ ꯑꯃꯨꯛꯇ ꯍꯦꯟꯖꯤꯟꯕ ꯍꯥꯏꯅ ꯑꯩꯗꯤ ꯍꯥꯏꯔꯤꯕꯅꯤꯀꯣ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯤꯅ ꯏꯔꯥꯟꯗ ꯑꯃꯨꯛꯇꯪ ꯑꯦꯇꯦꯛ ꯇꯧꯕꯤꯕ ꯍꯥꯏꯅ ꯑꯩꯗꯤ ꯁꯣꯜꯂꯤꯕꯅꯤ ꯀꯔꯤꯒꯤꯗꯤ ꯑꯍꯨꯝꯗꯒꯤ ꯑꯣꯟꯁꯤꯜꯂꯛꯑꯒ ꯕꯤꯔ ꯕꯤꯔ ꯇꯥꯊꯣꯔꯛꯄꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯉꯤꯕ ꯑꯩꯅ ꯕꯤꯔ ꯕꯤꯔ ꯇꯥꯊꯣꯔꯛꯄꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯉꯤꯕ ꯋꯥꯂꯦꯀꯨꯝ ꯑꯁꯂꯥꯝ ꯁꯣꯝꯅ ꯑꯃꯨꯛꯇꯪ ꯆꯪꯁꯤꯜꯂꯒ ꯏꯔꯥꯟꯁꯤꯗ ꯂꯨꯡ ꯑꯃꯈꯛꯇꯪ ꯂꯪꯁꯤꯟꯕꯩ ꯃꯇꯨꯡꯗ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯣꯝꯗ ꯁꯤꯖꯤꯟꯅꯔꯤꯁꯦ ꯏꯔꯥꯟꯅ ꯁꯤꯃ ꯈꯪꯕ ꯃꯈꯣꯏꯒꯤ ꯁꯣꯔꯠ ꯔꯦꯟꯖ ꯃꯤꯁꯥꯏꯜꯗꯨ ꯈꯛꯇꯅꯤ ꯁꯣꯝꯒꯤ ꯃꯤꯗꯜ ꯏꯁꯀꯤ ꯕꯦꯁꯇ ꯏꯔꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯗ꯭ꯔꯣꯟ ꯃꯈꯣꯏꯒꯤ ꯁꯍꯤꯠ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯁꯣꯔꯠ ꯔꯦꯟꯖ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯤꯛꯈ꯭ꯔꯕ 600 500 1000 ꯀꯤꯂꯣꯃꯤꯇꯔꯒꯤ ꯃꯆꯥ ꯃꯆꯥꯗꯣ ꯑꯗꯨꯅꯤ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯣꯝꯅ ꯏꯔꯥꯟꯗ ꯂꯥꯟ ꯇꯧꯔꯨꯔꯕ ꯑꯃꯗꯨꯅꯤ ꯈꯨꯔꯝ ꯁꯦꯔ ꯀꯔꯥ ꯍꯥꯏꯔꯤꯕ ꯀꯗꯔ ꯀꯔꯥ ꯍꯥꯏꯔꯤꯕ 2,000 ꯀꯤꯂꯣ ꯄꯨꯕ ꯋꯥꯔ ꯍꯦꯠꯇꯣ ꯑꯗꯨ ꯇꯥꯔꯛꯄꯗꯅꯤ ꯁꯣꯝꯗ ꯍꯤꯐꯝꯗ ꯆꯤꯠ ꯇꯧꯔꯤꯁꯦ ꯃꯈꯣꯏꯅ ꯈꯪꯉꯦꯗꯅ ꯕꯥꯊꯔꯨꯝ ꯈꯔ ꯆꯪꯕ ꯅꯪꯉꯔꯣꯏꯗꯅꯤꯅꯤ ꯂꯣꯏꯅ ꯍꯤꯐꯝꯗ ꯂꯣꯏꯅ ꯇꯧꯔꯅꯤꯅꯤ ꯑꯦ ꯇꯨ ꯖꯦꯠ ꯑꯗꯨꯅꯤ ꯕꯥꯔ ꯕꯥꯔ ꯍꯥꯏꯔꯤꯕꯅꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯟꯅꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯤꯁꯦ ꯅꯈꯣꯏꯒꯤ ꯍꯤꯐꯥꯖꯠꯅꯤ ꯍꯥꯏꯅ ꯖꯤꯁꯇꯔꯥ ꯏꯖ꯭ꯔꯥꯏꯜꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯦꯅꯤꯡꯁꯦ ꯃꯥꯒꯤ ꯒ꯭ꯔꯦꯇꯔ ꯏꯖ꯭ꯔꯥꯏꯜꯒꯤ ꯂꯦꯕꯅꯟ ꯂꯧꯁꯤꯜꯂꯒ ꯏꯔꯥꯛ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯤ ꯂꯧꯁꯤꯜꯂꯛꯄꯒꯤꯗꯣ ꯑꯗꯨ ꯉꯥꯛ ꯁꯦꯜꯂꯤꯕꯅꯦ ꯑꯗꯨꯅꯅꯤ ꯍꯃꯥꯁꯅ ꯍꯥꯏꯔꯛꯈ꯭ꯔꯤꯗꯣ ꯏꯔꯥꯟꯅ ꯂꯥꯟ ꯇꯧꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯦꯅ ꯈꯇꯝ ꯑꯜ ꯑꯝꯕꯤꯌꯥꯒꯤ ꯇꯔꯞꯇ ꯍꯥꯏꯔꯛꯏꯗꯣ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯅꯔꯤꯁꯤ ꯃꯨꯁꯂꯤꯝ ꯎꯝꯃꯥ ꯃꯍꯤꯒꯤꯅꯦꯅ ꯑꯗꯨꯅꯅꯤ ꯏꯔꯥꯟꯅ ꯁꯥꯞ ꯀ꯭ꯂꯤꯌꯥꯔ ꯍꯥꯏꯔꯗꯣ ꯁꯤꯗꯒꯤ ꯕꯦꯁ ꯄꯨꯝꯅꯃꯛ ꯐꯨꯛꯇꯅ ꯄꯨꯕ ꯍꯥꯏꯅ ꯁꯤꯗꯧꯔꯤꯕꯅꯤ ꯂꯣꯏ ꯁꯤꯗꯧꯔꯤꯕꯅꯤ ꯍꯁꯇ ꯑꯀꯥꯏꯕ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯅ ꯍꯧꯔꯨꯔꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯦꯔꯥ ꯀꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯍꯧꯔꯨꯔꯗꯤ ꯕꯦꯔꯥ ꯀꯥꯔꯦꯀꯣ ꯑꯗꯨꯒ ꯍꯧꯗ꯭ꯔꯗꯤ ꯏꯟꯁꯥꯜꯂꯥ ꯍꯁꯇ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯜꯂꯥꯍꯅ ꯑꯀꯥꯏꯕ ꯑꯣꯏꯍꯟꯗꯕꯁꯨ ꯑꯣꯏꯁꯅꯨ ꯗꯨआ ꯇꯧꯁꯦ ꯑꯩꯈꯣꯏ ꯍꯁ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯅꯤ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯑꯀꯥꯏꯕ ꯑꯣꯏꯍꯟꯗꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯈꯣꯏꯁꯤꯅ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯙꯝꯀꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥ ꯏꯖ꯭ꯔꯥꯏꯜꯕꯨ ꯍꯔꯥꯎꯍꯟꯕꯒꯤ ꯃꯑꯣꯡꯗ ꯄꯤꯕ ꯃꯥꯜꯂꯤꯀꯣ ꯑꯩꯈꯣꯏꯁꯨ ꯃꯗꯩꯗꯤ ꯑꯌꯥꯝꯕꯗ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯖ꯭ꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯐꯦꯛ ꯅ꯭ꯌꯨꯁꯀꯨꯝꯕ ꯁꯟꯗꯣꯛꯍꯟꯕ ꯃꯥꯜꯂꯤ ꯃꯈꯣꯏꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯔꯅꯤ ꯑꯃ ꯇꯧꯔꯅꯤ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯃꯥꯟꯗꯦ ꯑꯩꯒꯤ ꯍꯤꯁꯥꯞꯇꯅꯤ ꯍꯥꯏꯔꯤꯁꯦ ꯀꯔꯥꯏꯗꯤ ꯃꯈꯣꯏ ꯉꯁꯤ ꯐꯥꯎꯕ
ꯃꯈꯣꯏꯒꯤ ꯗꯝꯅ ꯀꯛꯆꯦꯡ ꯑꯃ ꯍꯠꯇꯔꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯅ ꯏꯔꯥꯟꯗ ꯂꯥꯟ ꯇꯧꯔꯁꯤ ꯑꯩ ꯊꯥꯖꯕ ꯋꯥꯠꯂꯤꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯀꯤ ꯃꯈꯣꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯀꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯃꯣꯍꯝꯃꯗ ꯕꯥꯒꯦꯔ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯄꯥꯎ ꯂꯥꯛꯈ꯭ꯔꯦꯀꯣ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯨꯞ ꯍꯥꯏꯔꯤꯁꯤ ꯏꯖꯔꯥꯌꯦꯜꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯨꯞꯁꯤ ꯄꯨꯔꯥ ꯗꯥꯎꯟ ꯇꯧꯈ꯭ꯔꯦ ꯁꯤꯅꯤ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯞꯗꯦꯠꯅꯤꯀꯣ 79 ꯁꯨꯕ ꯋꯦꯕ ꯀꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯀꯌꯥꯗꯅꯣ ꯃꯥꯅ ꯂꯥꯛꯏꯁꯤ ꯃꯇꯝꯁꯤ ꯍꯧꯖꯤꯛ ꯀꯌꯥꯅꯣ 6:33ꯗ ꯑꯅꯧꯕ ꯋꯦꯕꯁꯤꯒꯤ ꯗꯤꯇꯦꯜꯁꯁꯤ ꯑꯃꯨꯛꯇꯪ ꯇꯥꯍꯧꯔꯣ 79 ꯁꯨꯕ ꯋꯦꯕꯅꯤꯀꯣ ꯍꯧꯖꯤꯛ ꯀꯥꯞꯈ꯭ꯔꯤꯁꯦ ꯁꯤꯗ ꯁꯤꯖꯤꯟꯅꯈ꯭ꯔꯤꯁꯤ ꯄꯋꯥꯔꯐꯨꯜ ꯃꯈꯣꯏꯒꯤ ꯈꯩꯕꯔ ꯁꯀꯤꯟ ꯏꯃꯥꯠ ꯑꯦꯟ ꯁꯖꯤꯜ ꯃꯤꯁꯥꯏꯜꯁꯦ ꯑꯁꯤꯅꯤ IRGCꯒꯤ ꯇꯔꯞꯇ ꯁꯤꯖꯤꯟꯅꯈ꯭ꯔꯤꯁꯦ ꯇꯥꯔꯒꯦꯠ ꯇꯧꯈ꯭ꯔꯤꯁꯤꯅꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗ ꯅꯣꯔꯠ ꯑꯃꯁꯨꯡ ꯅꯣꯔꯠ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯂꯦꯕꯅꯟꯒ ꯊꯪꯅꯕꯁꯦ ꯅꯣꯔꯗꯔꯟ ꯏꯖ꯭ꯔꯥꯏꯜ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯇꯦꯜ ꯑꯕꯤꯕ ꯃꯁꯤꯗ ꯃꯤꯂꯤꯇꯔꯤ ꯃꯈꯣꯏꯒꯤ ꯀꯣꯃꯔꯁꯤꯌꯦꯜ ꯑꯦꯟ ꯁꯄꯣꯔꯠ ꯁꯦꯟꯇꯔ ꯔꯃꯠꯒꯟ ꯑꯃꯁꯨꯡ ꯅꯖꯦꯞ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯅꯤ ꯍꯧꯖꯤꯛꯀꯤ 79 ꯁꯨꯕ ꯋꯦꯕ ꯀꯥꯞꯈ꯭ꯔꯤꯁꯦ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ 79 ꯁꯨꯕ ꯇꯦꯜ ꯑꯕꯤꯕ ꯂꯩꯔꯦ ꯅꯣꯔꯗꯔꯟ ꯏꯖ꯭ꯔꯥꯏꯜ ꯂꯩꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯏꯖ꯭ꯔꯥꯏꯜ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯣꯝꯗꯕꯨ ꯔꯥꯃꯠꯒꯟ ꯂꯩꯔꯦ ꯑꯗꯩꯗꯤ ꯅꯖꯤꯕ ꯍꯥꯏꯔꯤꯁꯤꯗ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯥꯎꯠꯀꯤ ꯃꯤꯂꯤꯇꯔꯤ ꯂꯣꯖꯤꯁꯇꯤꯛ ꯀꯃꯥꯟ ꯍꯦꯗꯀ꯭ꯋꯥꯇꯔ ꯕꯤꯔ ꯁꯦꯕꯥ ꯑꯁꯤꯁꯨ ꯌꯥꯎꯔꯤꯀꯣ ꯑꯁꯤ ꯃꯈꯩꯁꯤꯗꯅꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ 79 ꯁꯨꯕ ꯏꯁꯇ꯭ꯔꯥꯏꯛ ꯀꯥꯞꯈ꯭ꯔꯤꯁꯦ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯑꯃꯅꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯏꯟꯇꯔꯁꯦꯞ ꯇꯧꯕꯒꯤ ꯏꯟꯇꯔꯁꯦꯞ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯔꯦꯁꯤꯅꯤ IRGCꯒꯤ ꯇꯔꯞꯇꯒꯤ ꯍꯥꯔꯃꯦꯁ ꯗ꯭ꯔꯣꯟꯁꯦ ꯍꯥꯔꯃꯦꯁ ꯗ꯭ꯔꯣꯟꯁꯤ ꯇꯦꯍ꯭ꯔꯥꯟꯒꯤ ꯃꯊꯛꯇ ꯏꯟꯇꯔꯁꯦꯞ ꯇꯧꯕꯒꯤ ꯋꯥꯅꯤ ꯄ꯭ꯔꯦꯁ ꯇꯤꯚꯤꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯄꯥꯎꯅꯤ ꯑꯁꯦꯡꯕ ꯄꯥꯎꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯤꯁꯤ ꯄꯥꯎꯁꯦ ꯄ꯭ꯔꯦꯁ ꯇꯤꯚꯤꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯃꯈꯣꯏꯒꯤ ꯍꯥꯔꯃꯦꯁ ꯗ꯭ꯔꯣꯟ ꯑꯃꯁꯨ ꯇꯦꯍ꯭ꯔꯥꯟꯗ ꯂꯧꯊꯕꯒꯤ ꯋꯥꯅꯦꯕ ꯃꯈꯣꯏ ꯃꯈꯩꯁꯤ ꯂꯣꯏꯅꯃꯛꯁꯤ ꯁ꯭ꯇꯤꯟ ꯐꯥꯏꯜ ꯑꯃ ꯐꯥꯏꯜ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯐꯥꯎ ꯃꯈꯣꯏꯅ ꯋꯥ ꯑꯃ ꯉꯥꯡꯗ꯭ꯔꯤꯁꯦ ꯑꯗꯣ ꯄꯥꯎꯁꯤ ꯃꯈꯥ ꯇꯥꯕꯗꯤ ꯂꯥꯛꯇ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯗ ꯄꯥꯎꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯏꯟꯁꯥꯜꯂꯥ ꯃꯌꯥꯝ ꯗꯨआ ꯇꯧ ꯑꯗꯨꯒ ꯑꯩꯅ ꯕꯥꯔꯀꯣꯠꯇꯣ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯈꯔ ꯇꯧꯅꯤꯡꯕꯗꯣ ꯑꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯨꯒ ꯗꯨआ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯗꯨआ ꯇꯧꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯖꯔꯒꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯄꯨꯡ ꯑꯃ ꯐꯥꯈ꯭ꯔꯦ ꯁꯂꯥꯝ ꯑꯂꯩꯀꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ